A very good evening. Northeast window gi dialogue swimming taru punamak po han bamak da dong hosia le matong bramna punam putaram nok chobagloy na nei kokno na krum jari ngasi Northeast window na khana nei ne nab gi tong ta pukat chari ba topic asi khoi gi ngasi mak si khoi gi nupi lan ta bana maram oiraga khoi gi nupi lan gi maram da nupi lan and its relevance hari ba topic asi da khoi khana nei ne nab gi tong ta hari ba topic asi pukat chabani nupi lan hebsi khoi ayam bana karino kari maram dagi nupi lan si Manipur da lakibno habasi miyam nadi khangnarabani dubu mutang masi hari banumit asi kai khumna bu utpa oina nupi lan si matau karamna anirak Manipur da lakibasi matau karamna lakibano habasi mutang asigi numit si kai khumna utcha boina hauraiba angang singsigi su khalaga Northeast window gi mai kai dagi mutang nupi lan si gi matang da ten takna wa hawdo goina thamjage khoigi lishing amaga chamapan supna marida yan han banupi lan si hauki masida matamdu da khoigi hauji ki chief minister gi banglo ori base matamdu da di khoigi suto sahib haina khangnei masigi si khoigi british na paling gi matamda masigi banglo si mai chak padu maram oirakanda matau karamna mai chaklakibano haibdugi masi thigat phamsi khangdabadagi kanana tawuno haib khangdabadi hariba banglo se semgat sagatnabagi damakta hariba khoigi Imphal area da leiriba khoigi meitei nupa sing si hariba banglo se semnabagi damakta kaboboi leimadi tongan ba khoigi chingmandagi uwa masida sem changadaba potlam sing laururaga makhoisi force lever da sizinagani haibagi madugi against the nupi sing sina nupa singbu force labor to we yaroi haidana lishing amaga chamapan supna marida ahan nupi lan tauki masimaksu dumak nupi na changsalibe lan se dumak khoi mai paki ani shuba khoi nupi lan si lishing amaga chamapan kunthraga mapan da nupi lan thoki masina muk british ki palingai matam dani dumak british na leiringai matam da khoigi chaklam khoigi chieng si khoigi khuchem gi khoigi chieng tang ba ji thoklak pasina maram orakanda mapanda manipur gi chap chana leijari ba khoigi phau chieng si mapanda thadok pasi mayokta chieng ji thadok pa yaroi haibagi mayokta khoigi godown da chieng pisin ba yaroi haidana tongan ba mil chieng yamna takpa mil ni sing aduga chieng thadok pa yaroi haidana madugi junction gi ba khongjong ni ima singna adubu madum maktasu khogi lishing amaga chamapan mari amadi lishing amaga chamapan kunthraga mapan da anira thokna khogi nupi lan changshin ga bisida khoi mai paktana dumak lakli ngasi maksu khogi nupi lan thauramsi khogi pangthokli akoi mafam paktakna na adumak loina na khogi Her Excellency khogi mani India gi President Draupadi Murmu su ngasi gi nupi lan sida saru ya birami tongan ba khogi foundate khogi Manipur gi project kaya ama dugi matang da sudumak puirami adubu lakchani ba wafam di hojik matamadu da nupi singda laikiba spirit nupi singda laikiba khogi thauna pangal si ngasi ju dumak handribra aduga tasengnamak nupi lan si hojik so khogi maitei madiki koki gi leiba conflict asida nupi singna achauba thodang tongan ba nupi kanglup singna achauba thodang lauduna su lai masigi matang de khoi ima ani amadi khoigi Julia Singlai da gita bigani ngasi gi topic asi saruk ya bigani ahan ba makta da ngasi gi khoigi yaubi ga da ba khoigi panelist sakaminga tang kona na takse gi ahan ba khoigi ima Anwari Noor Jahan President United Manipur Muslim Women Development Organization ima khoigi Anwari Noor Jahan bu Northeast window gi studio taram nokchari ani subada khoigi ima M SHAKHI Devi Vice President National Federation of India Women haiba khoigi ima SHAKHI bu taram nokchari thagachari loina na khoigi Julia Singlai Core Committee Executive Member si mahaksi hojik on the way lambi de leire hairi mahak yoshilani masigi damakta khoi matam chana mahak akhoi hobudagi yauba ngamda pasigi damakta sumiyeng tabiri khoi puna mangna masigi damakta su koi ngakpi gani haba wafam su Northeast window gi maike dagi thamjari adumang pu yam nungai jai khoigi ima ani
deki dum haujage ima ani na isagi mamal yamlaba matam khara khachitang kaithopiduna ngasigi akhigi adumak itihasik oidana mutnaidana lehoragadaba sigumlaba nupi lan hariba December gi tang taragan nithoi khudengmaki pangthoiba sigumlaba nupi lan ge numit aside ima ani gi su tongan tongan ba warol kaya ama thambigani haidana ima ani na lengthok pirakpa sisu adukimatik Northeast window gi mai kaitagi thagatba phongdokchari masigi pukachari ba topic nupi lan and its relevance hariba topic masiga mari leina bi han ba wahang ji ai ima khoigi sakhi devi dagi ima dagi duma haujage ima ngasi maksi khoigi nupi lan aina wahau dokta haipet pudi lising amaga chamapan ga mari ahan bagi ani shuba lising amaga chamapan kunthraga mapan gi thamjagre adumak pu hojik su lairiba khoigi matam dugi akhoi ima singi thaudang laugi ba thaudang ji ima hojik su nupi singna tongan ba matam dugi khaktana tana andum matam hiram khuding makta manipur gi any issue da nupi singna ngasi phauba na thairaga chen ba laite afaspa gi bo oiro ama bigi bo oiro koima ado hojik si haidi matam dugi nupi singi thak amadi hojik si 21st century ne haidana ima chakhat pagi thak se tukimatik matam dugi ima singi mahi gi thak hojik ka su yengna robada hojik na education gi manga su yamna hena khumang jawsalabani ado ima na hoina matam duda urakpa khangakpa duga akhoi dagi ima hoina dumak henduna leiraga dabani ado matam duda nupilan pangthokram bagi thauram duga hojik pangthoi iba thauram siga ima hoigi mota suduma apen penda khena basuduma lairam gani haina khali lengak ama pali banina masigi akhen khena adagi penda apen basing sisu ima hoina haidi kitang haidi ngasi pangthoi basimakta su kari sigi nakan simda khoi kitang pende wali matam dudana si tawi kholi habi matang si su ima gi oiba mon khara khajik tang tang thambi ngase Northeast window na haibirakdana asigi lairiba nupilan amadi asigi pek akhoi relevance gi matang da discussion saruk yanana ba haibirakka sidaida ai samaki mai kaidagi kai khumna bu chari uloina na Northeast window bu yengbiriba pumna makki mafam da su ai noluk chari je sogli singamaga samapan sumna mari da thokiba nupilan si aikoi ningdau kainogi banglo si mai chak khibadu daida mai chak khibadu maram du phajana mamutana thigatpa ngamde maram aduna aikoi gi maitai nupa sing si daida tik u tik si yaluraga khoi gi sanga si sagadabani haidana akanba yathang ama tautharakpadu daidagi aikoi gi ibung ipa sing si labor force sijanadana dugumba thabak si tawba yaroi haidana dugumba matam adugi ima indol kaya sing aduna yamna akanba nungdagi tholakba aikoi gi ipuroiba aikoi gi inaw sing jasik mayam sing se noina adumaina sijanaba yabra aikoina thadokpa su nate haiba wakhandu daida yamna asetba phireb amaga loinana haunaruba naidana thengnarakhiba adugumba lan aduni adugi thongna lingjen ado ngasi phawbada aikoina ahanba nupilan haidana itihas daida leinaribani doloinana next amuk lakpa kanda sogli singamaga samapan kunthraga mapan gi nupilan mayam puna mana khangi solution samapan kunthra mapan gi nupilan si December tha da thokibani adubu adugi sahidumaki September tha asidaida ising isaw na maram oidana aikoi lawsing kari mayam singse loina ba kari haine lokpa phangdaba khotaba kaidogdaba mayam ama leigiba aduna maram oira kan sidaida December tha sidaida Kwarman Bazar sidaida cheng maru ama phawada phangba ngamkhidaba adugumba tanja dudaida adu phangdaba potu karaidagi karmai tawdana phangdrino haidana sum tawnaba kanda khusenggi chak tangba thonbani haidana aikoi ngasi phawbada adum ngangnari sini adugumba khusenggi chak tangba thonbado yaroi haidana aikoi gi nupi mayam singsina yamna akanba pressure amaga lainana hongnaruba naidana Kwarman Bazar dagi haurakhiba ihoni adubu matam du daida aikoi mayam dubu
lusing binaba laitabadagi nupi mayamdugi lusing binaba laitabadu daidagi jananeta hijam irabosi matamdu daida mirei bakta lay mirei bakta laibadu masi kokthoaga sizinabani kokthoaga nupi lana dugi lamjing lamtak piu haidana tawrakpani adumapu December gi tang taraga mathoi sidaidagi haure mayam singchina horakpasi hujik sidaida lairiba hujiki chief minister gi banglo aduga matamdu daida khoigi post office lairiba jaga sawai sidaida matamdu de panba ningthaugi wafamda nupi mayam singchina haunaruba lainana thengnanaba lakhiba matamdu daida khoi palamba kaino singsi mayamna adum khangi matamdu daida suto saibna palingai matamdu daidani adugumba du daida nupi miyam singasina ai khoi gi ining thause mirei bakta lai telegram tawraga thabiyu aduna akhoi chak tangba khotpa kaidoba se yaroi kholoi haidana tawbadu daidagi telegram office tana nupi miyam singduna suto saib si puraga lakpadu daida ai koi chak lame kano tawrage hallage kan haibada mayam changdana omjandana yaroi ai koi na hairiba thabak singa se tawramgadabani haidana adumain tawdana thengnarakhiba adugumba ani suba nupilani ani suba nupilana dudena yumpham oirakanda ai wafam ama khatang ningsingjage ani suba nupila solusima samapang kuthra mapan dudaida yumpham oirakan sidaida ai khoina Manipur da jananeta hijam irabona January gi tang taret sidaida solusima samapan ni phugi January gi tang taret sidaida ai khoi mana thola aba matung sidaida nupi mahila samelani haidana ama ningkhat pirame adugum laba mahila samelani adugi makha tarakpaganda mahila samelani si mi maroni haidana aikoina Manipur all Manipur nupi marup haidana singma samapan humbudraga itoi dudaida mahila samelani gi mifama mafama kandu daida aikoina all Manipur nupi marup si onthoaga lakhibani adugum laba nupi marup aduna aikoi matam adu daida yamna kanna pressure tawi ngasi ma aikoigi nupilangi sanglel ama uba phangi base matam du daida leiramba ima indol mayam sing aduna kanna hona badagi sangle na si uba phangini adubu jananeta hijam irabona mirei bakta thadokre nupi mayam gi lusing bani haidana masi jenda thamgre jenda thambadu daidagi thola aga solusima samapan ni phuga tarukta matamadugi solusima samapan kuthra mapangi nupilangi celebration je lisinga samapan ni phuga tarukki January gi December gi tarik taraga ni thoi sidaida 12 December haidana ngasigi ramlanpan school lairiba sidaida haura kandu daida sima samapan ni phu taruk koi nupilan palola se taw haurakhibani adubu adum mathang tawraga lakpaduna ngasidi aikoi tongan ba thim mayam amada sahi gi aikoina thabuma machumna palon tawba yawi aduga adum numwa khaktang tawbasu yawkre adum sumai tawdana tawraga lakpa sidaida sahi gi tongan ba thimda aikoina nupilan palol se pangthoga lei ngasi ma so lisingamaga samapan lisingani kunmanga December thasi Europe kanda ngasi sima marifuga taruk suba nupilan paloni tawrisi yam nungai ai khoida nungai ba ma phaujaba lei maramdi Bharat ki president oiriba Draupadi Murmuna nupilan palon yawba lakpa sidaida khoida nungai ba amadi phawi adumapu ai isamangna NFIW gi Vice President amoina koi Manipur da lairiba all Manipur nupi maruki ai matam sangna secretary oirei president oirei adagi Vice President oirei tongan ba hiram kaya dai koi tawraga lakpani adumaku ngasi mak yaubi riba Draupadi Murmu se masidaida aina nan tarik tarukta memorandum ama thayeba okay aina memorandum ama thayeba mana ngasi laingai matam sidaida laingai matam sidaida aikoi nupilan gi kaino se yawba aikoi gi magi monument se yawba
postal stamp mama lauthok piramu haidana Okay. aina ahanba khoigi point oiraga thajai Okay. adagi ani suba point da akhoi ngasi hujik angang singse nupilan thokhiye ye Chap cha kari dobagi thokri no kamai tongro kamdogno haiba posi amata khangdre adunadi akhoi manipur sarkar na su sigi curriculum ma haptana kaidogdana ayam ma angang sing sidaida khanghan nabagi larik tamba sidaida nupilan gi maram sidaida amata tambidrmni na khangdre adumaku bharot ki lairiba mahiroi mayam sing ading yam sing sina khangna naba akhoi gi curriculum da happy dana praja akhoi gi bharot ki miyam sidaida khanghan biu haidana adugi wahidumaga yauraga ahum suba point dana Megi tarik ahum dagi thola iba sidaida wari ba nangi ba se ai dagi hena maru wari si nupi sing amadi angang sing sineba aduna moi sing sina awaba khudong ti mayam am nangi ba huji sigi thodok si tholak pa kanda matam amagi nupi landa yauramba ima indol sing dugi abok sing dugi masa manaw ngatani ngasi de khoi manipur da sigi lan si tholak pa dagi nupi mayam ama sorok lamjau da thoga aikoi sorok lamjau da thoga aikoi ne ethnic crisis hai tare kokina ai chingdagi kaptharak pa kaino singse pandana ba adagi aikoi gi angang sing arambai tengol gi angang sing si kannana ba adagi aikoi gi mayam singse kannana ba gi damakta nupi singsina sorok lamjau da ahing yarek tana ngasi phawbada leiba yauri ba adum machi da leiba yaurimni adu ngasi mak sumaina leiba singse masidaidagi nga kannanaba amadi manipur da shanti hanjalaknaba gidamakta achumba thirep ama lawbidana aikoigi amuktangdi aikoigi lana se lan haitare sigi lana se karamna solve tawgadagi haibado adu lauthok piramu haidana ina memorandum copy to daida point ahum si yauraga han me chaliba thasi gi tang tarukta thajai ado tang tarukta thabado tang taret sidaida ada yauraba matung sidaida tang taret ki sidaida aina media singda loinabak thabaduna tarik 9 gi paper da karida mayam ma yaurakpa sidaida yam ma comment tarukpa yawi maramdi yamna maram chaba pot ama aikoi mani bharot ki president lakpa sidaida khangan biba mana lauthom da baduna tongan bamni aduga point kharadi iraga pijayeba adu aina masi tawjeruri sigi maram chi karigino da aikoina lisang sina nupilan palon se tawraga lakpada tongan ba thim da tawraga lakheba adu adugi point duna ai horen ani subada haijage aduna hujiksi ahan ba amadi ani suba nupilan adu daida yauramba tauramba masa naw adugi sada nawda ngatani hujiki aikoigi nupi singji luk mayam ama leire tongan ma luk mayam ama leire adubu aikoida imaindol singdugi thamoi dagi tholakba leiba kaidanaba basa kanjaning bagi wakhal adudi aikoigi laik la su hairaba ngasigi miron sidaida kharadi watpara haibase simadi aigi thamoida phawjaba leieba aduna adumaina aikoi ngasi si kaidobodagi tholaino kamai tawbono ngasi oire ibesina karino haiba posi intellectual oiraba laila show hairaba adagi aikoi gi nupi gi look mayam ama yauri moi singsigi thamoi sidaida mine injan bayaba baking sidaida lerakan adu hayu adu taw haiba gi pot sidaida ne amakak moida chen base sidi ai ani sigi hanagi alaman singdugi wakhanduga hujiki kaino siga khena ba kharadi laibra haiba simadi igi thamoida phaujai aduna sigumbasi ai koina phauri base masi taholoi ji haiba taragadi phajana ai koi amutana nainaba machangi ai hui gi isainau singsidaida khanghanba machangi moida thauna ama happy ba machange ba ikoi gi ngasigi biro leiri ba mayam singchin aikoi si kadai bhagono nan megi tarik 2023 gi megi tarik ahum dagina ngasi phawbasi sahi ani henjala abani sahi ani henjala abani si phawbasi leida khudong thiba mayam am mayok nare
sigi nagiba mayam am yaure adagi IDP singsidayda adum moida piri ba kaidoriba mayam singsida pendaba mayam am yawi adu itaragadi aikoi karmai tawraga solve tawrgadage aikoi si amatta oiba khansidayda chapminagadage haiba potuneba adu potse yaudri hujiksi mayam si gyan taminaba wali adu si yaudri ngaidi aikoi ahum suba nupi lal amagi thorang tawrakpa kanda hanagi ahanba ani subagi ima indon singdugi thaunado moigi thamoidagi tholakiba thengnaningbagi aigi iraiba kannanaba aigi ijati kannanaba aikoigi isa inausing ipuroiba singsidaida moina heta nampuda tawba yabra haibagi wakhalama phauribase masi ngasigi mironjina phawba khara walieba khara phawba wali aduna ahum suba nupi lal amagi thorang tawrakpa kanda aikoi masen se chapchana gyan taminaba ma changi haiba wafamsi thamjaningi okay thagachari ima ya marik chumba warol thambiri makha chathajabo ina ai ima khoigi ima anwari nur jahan da lakchaningi se ima khoigi ima sakhina haiba warol da aina ngasai jo hangjabaduni ima hojiksi matamdugi लिसिंग अमगा चमापन सुपना मरी अमदी लिसिंग अमगा चमापन कुंथ्रागा मापन सिदा खुगी नुपी लान थोखिबगी करी तौबगी थोखिबनो हाबसे इमाना थंबीरे सुमाइन तौदना इमा मतमदुगी इमा सिंगदा लैबा थौना पांगल लिंगजेल अमत ओइबगी वाखलोंदुगा हौजिकी हाइदी खुगी जेनरेशन सिदा लैरिबा सिंगसिना ममित्ता लाइरिक हाइबदी हेनगलागासु मतमदुगी इमा सिंगदुगा पानारुगदी येंगनरुगदी maning kitang hanna uba dagi imana ngasai baking nungking khaibado imamsi miyamna toina haina ba makhakni akhoi machi gi taseng na ngasai gi haurakhi ba nupilan gi sisu akhoi ima kaithel phambi sing sidagi achauba kaino makhak leiri bane adubu haujiti kana kini kayam chumi lale habadi khangni miyam ni hek haina basi organization yamak pagi matung inna nupi gi su tongan tongan organization se yamak pagi matung inna baking the lane rakpaduna maram oirakanda khoigi politicize tawrabra kanagumba akhoigi group amadi nupi kanglup kharadi politically politicize tawbagi mami ta salai kaina masi ima khaktana haibanati ima si miyamna hainerakpa wafam amakhakne sigi matangdadi ima khoigi ima nur jahan gi miyengdadi ima masi matangje kari kamai thambiningi yam nongai jai ngasi akhoigi yamna thawna utkadaba lingjen manaba ama gi mami utkadaba numit lama hairagadi akhoi December 12 December sini haijaningi asinguna bu numit asida topic asimaktada nupi lal haiba topic asimaktada akhoi warning sing biduna akhoi kharagi mo lauraga miyamda kaino uhanabagi damakta khanganabagi damakta north east window na ikoi bo ai bu ningsing be pai damak ai north east window bai thagatsari ta sengna na hangliba wahangse hangliba wahang asi yamna mari leina ba maru oiraba wahang oye hangiba wahangse aikoi gi thamoi daso hangduna leiba wahang ngasi gi nupi ko mata madugi nupi imasing makoi gi khena base si lai lai su haitaba aduga saukhatri ngai matam gi imasing do mahoi gi magun se yamna wange yamna quality le maram di lairik haiba haibsina khangba haiba helakpani ko aduga aigi awat pa thi base lairik haibagi khudong chaba lawbi ai tabu tabu aigi awat pase aigi thamoina uba aigi mitna uba adu kanda aigi awat pe hena men bangam gani lai lai su tamuraga urakpa dakite aigi iramdamda watliba adagi huriba mayamse aduga iramdam kanningbagi wakhalonse khulai semba haibana iramdam kanningbe wakhalon phawroi iramdam dugi masa aseng baduna iramdam nungsibana iramdam kanningbagi wakhalon phawbani khulai amta leitragaso maram adumakne matam aduda khulai lingna pairiba British sarkari British ki kanos agency ka Manipur ki imasing na akiba leitana sangsalami ba lanphamse sengna harakanda ai ngasi makso haye matam adugi imasing gi ai khoina tamba do warakadaba
lingzen manaba khang ba kan ba aki to jung phau da ba asum ba ki dama at mari ba nung si ba gi wa khan che sina lamjing aga makhoi gi loina idra ba thawai hek lei gi phau ba moi gi lei ba ma pangan moi gi spirit to adu gi du singthani ngai wa ba ma du gum ba ima du gi saklo la du di yam na wang khre ai khoi gi jimban da gi thok pa da ima sing du gi magun singtha ba da ai khoi yam na matik cha ru he nei khan je ai di ima sing du magun ni he ni ta sing na matam du da sak tan ba gi wa lan thok ba hai se tum hau san hai hai ba di matam du da na sai khoi ima na ahan ba da hai bi ba da yaw khi ko hai di ai khoi gi 1904 gi se ahan ba Nupi Lal se masi ta seng na force worker sing do ai khoi gi nupa sing bo hai di fourth level oi na yam na nam phu da ai khusuman pi dana yes thabak suhan ba adu gi yeng hai da ba uhai da ba thong do adu bu ba om khatla ba kayana om khatla ba phungat lak ba wakhalun kayana samna harakan da in sing ba phau da maning tamna iram dam gi Turian de in sing ba ya sa ba dharma lining da maning makha taw na mikha pon da na dharma lining chat pa yarak ta ba haidi se amadu gi loina sen tax ka ba hai ta ren adu maina taw ba sasan mayam se kari de gi oirak pano hai kan da iram dam Manipur na kaino da haidi maithi juna ko 1841 da iram dam Manipur sina maithi da na British ki loilam sasan lei khi bedagi nairak pa awut nei mayam se thengkhang kaya kaya da awut nei sing sina phungal lak pa khangam dra ba Manipur ki ima sing na hau khi belan ni haba loina na sigi kula thamoi gi sak pa mayam awat pa mayam ai khoi bo namhat pa to hat pi ba mayam asigi leiring ei cherak chida iram dan chida thok pa matam adugi kumdu mahanai na ising chawba kum phatabadagi phauthok su wat pa kum ne hai ba kum se sidai da mapa lamda ching thadok ba hai badi ai khoi gi iram dam chira thok chari ba phau khara do adu phau ba khaiden da cheng wan ba phan da ba hai di karbar wala marwali singa tana raga phau si punna tai ba khoi masoi tai ning da ba phau tai ba khara duna so pullaga khoi poinu ja lo rok tha oi bagi lo su bagi amagi phau tai nei jana ko sidai da phau tai ba adai da so maka phau si soina tai ning da ba punna sen phangning ba dagi ai khoi gi mi sing da phau pi da jana marwali seng thadok pa ma pan da seng tai ba sing da phau pi rak pani hai ba matam du da min sing chandra thugai bagi adagi adugumba mayam se thengna bagi ima sing si tawrakhiba lanpham ma lal sidai da haijening se ai koina Nupi Lal hairaga kadai bu ubage Nupi Lal hairaga ai koina khaijel ima sing oina uyab hojik chu Nupi Lal hair ka da dum ima sing si oina uyab adu da sidanga sai khetna ba haibo do matam adugi khaijel dai hokhiba Nupi Lal no ngasi ima sing oiri bra haibo do ni da exactly madam di matam adu da pangan nupi ima ka yaw chi ima to na haiba da yam puni nu si ba ma haiya ba ko na khoi sida kaino atai ji chagi ngwai u pi jeni mayang gi aremba ima du gi masjid mang na ima hauji ima sara bibi ko ima sara bibi ma sai hingi da ai khoi Nupi Lal observe to ba nang ja howe ko sidai da ima sen hairam me ba ada ai khoi si ai khoi ima sing si punsan laga ne haidi adugi mangda khoi gi soto sai ba haina hai matam dugi londa da mahaki mamangda ai khoi sing si gi matang adugi ningthauda mapanda kaino leikhi haidana iningthau mapanda leikhi haidana ningthauda telegram taw nabi ngai ngai khot ngai tanja si da phurup amana ima sen hai kan da ko ai khoi ima sara bibi ne ima sajo bibi pangal ima da aduga ima kai ngai tang sai ko si yong ko ima nga yam toina haibani ima ani si maming sai hojik chang ja ko khare ko ima si ima tungo gi ima sabi gi ima ani si na lusinga ga kasuri dukan si ima mari si chang ya thugai ba ko si thugai ba de gi police na pharaga
ima singsi makoi di ima sing du di khang ja mi matam du gi kai sum sang hai be di lokap oiram be kai oiram be ima sing nai ahing amaga nong thil aniga ai koi do da jen da thama I hai be ima sing sina adu jen hai be du moina hai ba hai tam de jen len hai bu oiram be am oiram be ko adu maina yang ko au da sa en jang pulap hai du aga pulap to kai no to raga pi raga mi ahum mari tin na saw kai ni yang usit hawai da ba yang khang ba do wa ba adu ba mami amada ima sing to na lingjen manana mai tai ima pangal ima kabui ima sing pun na changam ba khongjang do ngasi oi ri bra ba yes adu ka nupi lal observe to ri se ai khoi na adu nupi lal observe to ba hai ba sida ai khoi ima sing do ki thauna ning sing ba ko ima sing ju ki lingjen mana ba marai ba ki damak to song thok mangam ba adu gum ba lal adu ka mai na theng na ki pik sanu saw sanu karam ba lingjen na karam ba pangkan na karam ba khulai na theng na ki hai bo hang jane ma si changi se lingjen mana ba nungsi na ba khulai na theng na ki bne yam chum ba wa ama toy ba khulai na theng na ki bne adu gum ba du nga si ji oi ji hai na ai na hai jen be ya ro ma yek na ta ra ma sa u ra ga le de matam amada ai khoi la la ma thok matam da kai gum thok matam da leibak se da focus to se kari ti ki focus to khaidien de ki hawe yes yes khaidien si ki ima sing chin lu sing ga ne ba hekta adu to ra si ada to ra si sarkar da changa chi ning thau da changa si adagi soto sai da changa si ha ba plan mayam si khaidien ima sing chi haw ga ta ma ki anak badal leiba khaidien sing du ki ima sing to lu sing ga ama to in changam ba ne ngasi ima sing gi ama to ba saktam se khoi u bo phang ti ai na hai jin ngi si ngasi manipur gi yamna luraba tanja se deida ekhoi ima sing na lori ba role se wakhan munna khan tharaga nungsi na batam da ekhoi kuki naga maitai pangal haiba pose sigi aseng ba masa iramdam gi masa aseng ba haiba pose kanana identify tawgani adu aseng mani seng dabni haibse ekhoi kanada stragan tawgani mi ama seng dabne aina kam dong na hat kani ko mi ama ai khoi bu seng dabni haire haijana mi ama bu kai gi mana hekta hat kani si control mayam si kanana tawgata game ai khoi bu adugumba mayam ama asum aran pibi ga da sarkar se hasagi mamang gi loilam sa san to ka khe na ba ka dai dei ka dai phong lai ge si khoi tong u ma thau tai u ma thau tai yes yes yam chum ba wa pan sida ai khoi na hojik si kup thana khan daga ai khoi kari na solution kari na shanti porakani haiba se leibak se bunga ibasina porakadaba shanti ni nungsi na bani irai jama se nungsi na gadamne nungsi na ba thamoi gi oiba mi nungsi yaudana thamoi gi oiba yana ba yaudana kaijong nung da so ai khoi nungsi na ba yana ba haiba se chimpan khakne yaroi yes yes thamoi gi mi nungsi lak na be damak ta thajana ba ma thau tai yes yes thajana ba haiba se ko makhoi gi kari gum ba thabak khara to so recognition pibi ba phaba thabak to ba ki aduga furup amada phattaba thabak to ija furup to gi phattaba mi jo khaido aga ne mahakpo dandi pi ba para tam bi ba sum thok pi ba furup to gi maming nataba mi do oina aduga furup to gi aphaba mi do oina akhoina recognition pibi ba adugumba pofam masi lakpa matam da hojik si akhoi sengna akhoi gi pangal ima sing si hai tare akhoi da masi sarkar ne recognition pige pu pi roi to manipur samaj na kaidong nung da so pangal ima sing ado sa mai manung da amana yaudi hairam bi ai khang ti hairam bi ai mauda mapan na di pangal nupi sing yawina isam sambal wan da manipur nupi lan da pangal nupi yawe yes manipur nupi sing su yawe hai bagi ima sara bibi hai ba maming si yamna pangan nupi sing du ki som ka lusing bi amane aduga mai tai ima sing lusing bi sing ga som ka lusing bi ma sen ne ba ima sara bi adugo kari maram gi damakta intelligent kaya na academic sian kaya na platform kaya da na ta document kaya puthok ta na ima sing si pangan nupi ima sing si lan de yaw ram mi hai na ngasi ki sarkar na kari ki recognition bibi da no
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯀꯔꯝ ꯇꯧꯅꯕꯒꯤ ꯄꯣꯂꯤꯁꯤ ꯑꯃꯔꯕ ꯅꯦꯕꯔ ꯑꯩꯅ ꯉꯁꯤꯁꯨ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤ ꯄꯥꯡꯒꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯆꯩꯊꯦꯡꯅ ꯑꯗꯨꯒꯨꯝꯕ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜꯗꯨꯅ ꯄꯥꯡꯒꯟꯒꯤ ꯊꯃꯣꯏ ꯍꯣꯡꯉꯒ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯟꯕꯗꯤ ꯑꯣꯏꯊꯣꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯣꯡꯒꯨꯟ ꯆꯨꯝꯅ ꯂꯤꯛꯂꯝ ꯆꯨꯝꯅ ꯆꯠꯄ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯇꯝꯕꯤꯔꯝꯃꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯏꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯑꯩꯈꯣꯏꯕꯨ ꯆꯦꯠꯅ ꯄꯨꯟꯕꯤꯔꯝꯃꯤ ꯑꯗꯨꯅ ꯄꯥꯡꯒꯟꯁꯤꯡꯅ ꯊꯃꯣꯏꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ ꯄꯥꯡꯒꯟꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯂꯥꯜ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯥꯟꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯒꯁꯨ ꯅꯨꯄꯤ ꯂꯥꯜ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯄꯒꯅꯦ ꯄꯥꯡꯒꯟꯁꯤꯡꯒꯤ ꯋꯥꯍꯪꯁꯦ ꯊꯃꯣꯏꯗ ꯍꯥꯏꯔꯛꯑꯦꯕ ꯃꯊꯟ ꯃꯁꯥꯇ ꯂꯣꯟꯖꯔꯛꯑꯦꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯏꯃꯥꯁꯤꯡꯗꯨ ꯃꯃꯤꯡ ꯃꯨꯊꯠꯄꯗꯤ ꯉꯝꯃꯣꯏ ꯇꯧꯕꯇꯕꯨ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯔꯦꯀꯣꯒꯅꯤꯁꯟ ꯄꯤꯗꯕꯁꯦ ꯀꯔꯝꯕ ꯃꯃꯤꯠ ꯇꯥꯡꯕ ꯁꯔꯀꯥꯔꯅꯣ ꯀꯔꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯂꯩꯉꯥꯛꯅꯣ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤ ꯑꯃ ꯃꯄꯨꯡ ꯐꯥꯍꯟꯗꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯍꯣꯕꯅꯦꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯣꯕꯁꯤꯗꯤ ꯑꯩꯅ ꯃꯦꯟꯈꯠꯅꯤꯡꯒꯗꯕꯅꯤ ꯍꯣꯔꯤꯕ ꯄꯣꯠꯇꯨꯅ ꯑꯩ ꯃꯦꯟꯈꯠꯄꯤꯌꯨ ꯍꯥꯏꯕꯗꯨꯒ ꯏꯃꯨꯡꯗꯨꯒꯤ ꯃꯄꯨꯗꯨꯅ ꯃꯦꯟꯈꯠꯄꯤꯒꯗꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯂꯥꯛꯆꯔꯤꯁꯦ ꯑꯗꯩꯗ ꯉꯁꯥꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯂꯥꯛꯀꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯣꯈꯥꯏ ꯇꯥꯕ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯤꯠꯌꯦꯡ ꯃꯥꯟꯅꯗꯕꯗꯒꯤ ꯂꯥꯛꯑꯦꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯃꯥꯟꯅꯅ ꯎꯔꯛꯇ꯭ꯔꯤꯁꯦ ꯀꯅꯥꯒꯤ ꯄꯣꯂꯤꯁꯤꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯎꯗꯅꯕ ꯑꯩꯕꯨ ꯍꯟꯊꯕꯤꯔꯦ ꯑꯩꯕꯨ ꯇꯨꯍꯠꯄꯤꯔꯦ ꯎꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯗꯨ ꯈꯪꯗ꯭ꯔꯤꯉꯩꯗꯤ ꯐꯅꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯐꯅꯌꯥꯝꯅ ꯂꯩꯕꯥꯛ ꯅꯤꯡꯕꯅꯦꯅ ꯊꯣꯛꯂꯛꯑꯒꯁꯨ ꯂꯃꯥꯡꯅꯅꯦꯕ ꯃꯥ ꯅꯨꯡꯁꯤꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯅ ꯊꯣꯛꯂꯛꯈꯤꯕ ꯌꯥꯏꯑꯕ ꯂꯝꯕꯤ ꯃꯌꯥꯝ ꯌꯥꯝꯃꯛꯄ ꯀꯥꯟꯗ ꯂꯃꯥꯡꯅꯗꯅ ꯃꯥ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜꯗ ꯑꯩꯈꯣꯏꯁꯤ ꯂꯩꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤ ꯑꯈꯪ ꯑꯍꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯃꯈꯧ ꯄꯣꯡꯅ ꯃꯊꯧ ꯇꯧꯕ ꯉꯝꯃꯤꯕ꯭ꯔꯥ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯈꯔꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯇꯥꯔꯛꯄ ꯁꯦꯁꯟꯗ ꯃꯊꯪ ꯇꯥꯔꯛꯄ ꯑꯩꯒꯤ ꯔꯥꯎꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯍꯥꯏꯒꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯥꯛꯑꯝꯕꯩ ꯃꯇꯥꯡꯁꯦ ꯑꯩ ꯌꯧꯁꯜꯂꯔꯣꯏ ꯃꯊꯪ ꯇꯥꯕ ꯀꯥꯟꯗ ꯑꯩ ꯌꯧꯁꯜꯂꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯅꯤꯡꯉꯣꯜ ꯃꯆꯥ ꯍꯥꯏꯗꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯔꯤꯂꯦꯁꯟ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 53 55ꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ ꯃꯁꯤꯗ ꯏꯃꯥꯅꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯏꯃꯥꯁꯤꯡꯅ ꯃꯇꯝꯗꯨꯗ ꯀꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯒꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯔꯤꯀꯛꯅꯦꯁꯟ ꯄꯤꯗꯕꯁꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕꯗꯨꯅꯤ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤꯁꯨ ꯃꯁꯤꯃꯛꯁꯨ ꯃꯇꯝꯅ ꯑꯑꯣꯟꯕ ꯄꯣꯔꯛꯇꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯔꯤꯀꯛꯅꯦꯁꯟ ꯃꯁꯤꯁꯨ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯏꯃꯥꯒꯤ ꯋꯥꯔꯣꯜꯁꯤꯃꯛ ꯀꯣ ꯃꯐꯝꯅ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏ ꯍꯧꯖꯤꯛ ꯌꯧꯁꯟꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏ ꯀꯣꯔ ꯀꯃꯤꯇꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯖꯣꯏꯅꯤꯡ ꯑꯁ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯑꯅꯤꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒꯗꯤ ꯌꯥꯝ ꯅꯍꯥꯅꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯅꯍꯥꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒ ꯏꯃꯥ ꯍꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯗꯤ ꯏꯠꯁ ꯀ꯭ꯋꯥꯏꯠ ꯗꯤꯐꯔꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯗꯣꯏꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅꯤꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯁꯦ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯁꯤ 43 ꯁꯨꯕ 86 ꯁꯨꯕ ꯄꯥꯂꯟꯅꯤ ꯄꯥꯡꯊꯣꯛꯏꯕꯁꯦ ꯃꯁꯤꯗ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯁꯦ ꯑꯅꯤꯔꯛꯅꯤ 1904 ꯑꯃꯒ 1939 ꯑꯅꯤꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯗ ꯃꯗꯨꯗꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯍꯧꯖꯤꯛꯇꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦꯕ ꯏꯃꯥ ꯂꯥꯏꯔꯤꯛ ꯍꯩꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡꯁꯦ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯅꯤꯅ ꯑꯩꯈꯣꯏꯗꯒꯤꯗꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯍꯥꯜꯂꯦ ꯏꯃा ꯑꯅꯤ ꯈꯣꯏꯅ ꯇꯥꯔꯛꯄ ꯋꯥꯔꯤ ꯎꯍꯧꯕ ꯃꯤꯠꯅ ꯎꯍꯧꯕꯗ ꯃꯇꯝꯗꯨꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁꯤꯡ ꯁ꯭ꯄꯤꯔꯤꯠ
makhoi dedication si hojiki la even younger generation si ga di khara khaji khenare haibani even khoi khoi gi organization bokta nupi gi organization ji masing yam lukimatik yam abani masina ngasai amatang leirame haiduni ima amana ngangba amana tanarame haidana hojikna lairik hairakpadagi haidi aduma amana ngangba amana tanadi haigadoribra kari haidoribano di khangdre politicize tawba amsu yaure haibamsu Julia Sanglai miyamna hainarini sigi matangda ima ani gi warol thambigre as a younger generation hojik Julia Sanglai shu dum tongan tongan ba platform da Julia Sanglai gi tongan tongan speech lawba yaba miyamna taba yaba speech mayam amsu yauri ngasigi marfu taruklak suba pangthoi sida haibadi ima hoigi generation akoigi generation je khenarabani adumak oiraga su matam dugi nupi singde laigiba spirit ka hojik si chokhai chokhai na taba politicize tobal malapagi mami malai haibasida Julia Sanglai kari ima hoina haibasida dum yaningbra natraga kari awon balakpadagi kamain politicize tawrokpano ka haibase kari kamain thambini Julia Sanglai gi point of view dadi Window TV, thank you very much for inviting me. Aduga ima ani bushoy na khurumjari. Aigi wakal dadi ima ani na ima ahan begi ay tahodre ko. Awi ini nurjan na ngangbudu yam paze chume. Moigi magi point of view da shu chumba leye. Aduga ay na haining badi matamdugi ekoigi Nupi Lal du da yaw khiba ekoigi matam tu ibok khai batare ibok khoi ima ibenching moibu respect toba honor toba ina khoin ima ko ima singbo moina toramba thodang si ai na ngasai speech pi badu shu haibani ai gi mit na di ude but akhoi na tinarakpa ima sing gi thongna haibadi ai na lerakpa ai meitei gi marakta lerakpani lerakpada lekai du gi ai gi meitei gi idum ima ibenching du gi khetnaba aduga mayam mirak tinba ima benching gi khetnaba ani se ai adum difference uwe uraga ai ne ima khara ga tinarakpa matamdu gi thongna leramgani meitei nupi haibatare ko ai na urakpada meitei nupi sing thongna leramgani haibsi hujik ki ima khara gi saktam da ai na uba phange maramdi moi gi wakhalonda to khaibagi nungai tabagi haiba wakhal uttabina apunbagi saktam ngak ningai haina chatpa ima khra shu yam leye aduga hujik kandi akhoi gi generation habatare khoi gi generation sidi hujik ngasai haibu gumna lyric shi asheng bidi hanagi na lyric tu heitaba laishudi yam leiba aduga kari thabak tawba matamda thakshi khashi khange macha warak pa haye hojik kangi ima sing sidi ko macha warak pa heitre ba maram di macha ya me imagi loop yambe matung inna macha shu yam khraba aduga loop tu yamabane na macha sing duna mama na macha sing gi to khaiba du warak pa gi mahutta nabani nachin naw tinaw ne nachin naw khana gnu ne haibi mahutta hojik kangi ima sing di nanga kongna bada nayamba na aibu yade nang bu kongna bada changna bada yai mana aibu yade haibi gi phiba mama lakpa sida ko yam na khetna ba amadu lei hibne haina ai khale aduga hujik aina mamangi shengna hairaga ai mamangi Nupi Lal dagi aina khangba mana ekhoi gi meitei pangal gi ine singsu ama yaurame asmai na moi gi khara yawe khotle adudagi maring dagi shu yawe haina adugumba gi ahamba dadi ai shu Nupi Lal si ekhoi gi meitei ima khaktangira haina ai khallamane but last year gi 12 December da folks na tawkiba organize tawkiba matamdu da loop akhoi gi community loin shuraga lakhiba lapa matamda ai shu matamdu yam surprise oi hi ai hai shu hai Nupi Lal si bo akhoi chati atokba gi yawbra haina aina haibne aduga handaki akhoi gi generation si yam harauba mana hanagi marak ki generation hanagi na daba marak ama letro 90s matam gi she sidi khara kari haisra moi wanda khang daba khra leye ba Nupi Lal shu moi khak tangi adudagi akhoi gi patriot state obu shu moi khak tangi haina leye adu ba akhoi gi misconception se aduga hujik ki generation gi nungai ba manago
apun masaktam se adu 90s ki mi ngakta oidoi ba hojik hai se wakhalon se moin hairak pe matung ina puncha ningai gi oiba muslim marak ta gi shu ekhoi gi naga marak ta gi shu maite yamna main role logadori se akhoi maite ima sing sine ba maite ima sing yamna hai sing ba thokla ga apun be saktam se tauba hokre hojik si yam harawe adugum si matam ama da thaina digi taurak hana taude haina hojik taurak pase khoina moibo criticize tawningai yade ba hojik taurak pase asishu matam leiriye ba lakadori ba egi icha sing chu leye mayam gi macha mashu sing se asina khanghau ningai gi damakta hojik loriba ekhoi gi maite gi community gi marakta ima khra leye moi gi thodang yam phajab leye organization khra shu thodang phajab leye adudegi maitei pangal ine singi marakta shu hojik ti mi mang thop shu hokre hanadi shumaina leye khotle hena masa gi puknung da khalamasu phongdok pangam gi tanja du leite ba aduga thop shu kirame hojik ti hei singkhalakpagi matung ina hei singbada kanaba haibasi asine hei singbada mi manghan ningai kanaba nataba hei singaga aigi ipuru aigi ijati kaningai kanaba tudi hei singbadu mapung phabi kanaba haba am leyeba aduni na khoi maiti pangalgi ine singna shu akhoi gi manipur da leiriba ipurup singi marak sida akhoi gi thodang asi leyeko haina ashawba leitraga moina phongdo oga akhoi bu recognize tobio khopio haina tholak pase asi shu moi gi yamna chawraba thodang ashawba leitabi na ko thokpirak pasi shu moi gi chawraba thodang ni haina aidi khalle aduga hojikti aina shung khan mada nupi lal gi ngasi se ai function ani yaw bachapani ani yaw bachapasida jati punna chum thengneye ba amang khakta maitei khakta shu oide muslim khakta shu oide apun bani habigi wakhalon da nupi landa ai khoi bisu chingchan bi haibasi si harau pham tho e ba hanagi moina khoi bu kaude ngangde nupi lal si moi khaktangi ne haina khanbe wakhalon du loikhre habse kari haisra hojik moina political size to we adu to we shi maina to bisi harawe haibadi chokhatpada toba apun bagi da toba wakhalon sidadi mina punningai tawbudu bo akhoina adududi moibo phatte hena ei wakhal haining de yam harawe handaki nupi lal sidi aduga hannagi akhoigi ipai pun hai hibai matung ina akhoigi mapok lakpa hena ama leitra adumaina aigi wakhalda hanagi nupi lalgi aigi ine hoi aigi ima hoi myam dugi mapok tu huji ki meitei ima singda ko mapok oina lakpra hena ai khalle maramdi apun bakhra sagat pa hobagi mami se urak pasi yamna aigi wakhalda harawe aduda migi insan basu changde apun ba mafam khuding makta tawbi bese shigi da maktati aigi wakhaldi yam harawe hairaga shum haizeninge thagachari ai second round dong laksage makha chathaja boina ai ima sakhi da laksage ima sakhi khoigi imana su panbi ko masing mapang thoi ban pilan se marfu ga taruk su bane haidana miyamna su haidi khangdaba singse ayamba imana pilan si matang se hawalai ba generation di imana sai curriculum da hapa mathau tai ga se duki matik mathau tai haidi even hojik lai ba na ha sing se manipur ki history se akhoi handak thoi ba conflict ki kana ba ma hairaga di hana manipur ki history munna khangam da ba se conflict thokpa sina maram oira kanda manipur ki history bu khara khang ba hengal e ba sumain tawdana akhoi su chahi khuding ki pangthoi se only numit sikak pangthokraga laisu khara katlaga nataba ima ko masigi kari dawgi no haibasi mapung phan horei ban ha sing si da khanghan ba ma yamna mathau tai ma masida ima makhatana na chana laksani si nupi lan haidana di pangthoktana chahi marfu ga taruk suna pangthok sale adubu ima hojik se nupi lan haraga nupi na nupi gi mathakta lan cha thari ba mata thai manem na mamauda mamau na manem da nupi na crime against same gender masigi potse ima masimak na su ekhoi si punsin bangam da bagi achauba mami makhakne habadi any thabak hiram da manipur gi any issue da tongan ba manipur gi nupi na yaw dab se leite purok khudeng makki adubu decision making leiba ki achauba thabak thoram ama tawba matam da decision making da yawde nupi gi saruk yam nemi ima nupa gi chang yam heli
Baton Tawada, Nupi Mamindala, the Nupa Chate. Hojitona Rise, Julia, Ima Tawiko. Adu Betargadi. Nupi Lansi, a coina, Pang Togasu. Nupi presents status, a guide the lady gets him tea to never coinausi. Yamatokari di Masina. Mamong na manem otli, manem na mamong otli, adu itaragadi. Akoisi, Agi imung the gi, Akoisi, we Akoisi Amatani Haina Pullagas, Hagat Kadabase, Agi imung da Nupina Nupibu Hantana, Yengi Vanina. Akoisi Karam kan the Karai, the Punduino Hibasine. Nangaki talk the Yadabagi, Mayrasang Toga, Taubadunadi Ima, upon Saktam Sipur Pungam Moyhaba. Aduna, as a senior citizen Amoina. Masigi upon the Saktam Amapurak Nabahonabada. Nupi Lansi, Lishing Lak Pang Togasu. Lishing Ani Ahumla Pang Togasu. Nupina Nupigi Matakta, what an Naidana, crime to later the Ima, Nupigi Taxidi, Bota Karida Karada, Nupina, Zieni, Nupana, Bot Lepi, Nupi sing the bot Komi Zili, decision making the housing ying si heta, Nupigi Saru, Kayam Nemi Ima. Sigumba Koi Chemdo Pomayam, Tangai Padeva, Nupilan, Haragadi Ima, Nupilan, Dukak Tanatana, Nupina Nupigi Matak the crime to Hanta Bataragadi, a Koi Amana Mase Hantana Yang Nabase, Hanta Bat minimize to Bataragadi Ima. Nupilan gi chap chaba significance ima adu da atra leigadra na khale ima kari thambini si matang sidaida si koina Nupilan gi maram sidaida sum nainara abanina aina wafam khararang thamjaningi si solisima samapan marifu mathoi adai dagi akhoi gi Manipur sidaida hana adugi mamangi pero chawai phawada nupi gi lup ama khaktang leirami Manipur da Hujiki ngasai in hajagiba Manipur Mahila Samelani. Ngasigi na all Manipur Nupi Marup Haise. Si khaktamak leirameba. Si khaktamak leiram baduga loina na aikoi na Nupilan gi se. Sidaida apunba ama khaktang aikoi demand kaya taura kandu daida karigumba kharadang di significance khara thamamna bagi miyamda mobilization tawnena bagi posi mat solisima samapan marifu mathoi adai dagi Hauna, matam du daida Nupilan gi matam si daida Nupilan Memorial Association na maseme. Apun bagi na ay gi loop singdo adu natabada tongan ba Nupilan Memorial Association na maseme ba. Adu gi one of the assistant secretary oiri eba yakse. Ay lay sari ngay dani angang oiri ngay dagi hauna. Adagi admay tawraga tawrak pasina ay koy na demand kaya tawi. Demand kaya tawi ay koy Nupilan si ngasi suti thari si ay koy gi Nupi maru aduna kaino tawraga lamjingaga hujiki Nupilan Memorial Association ji sema kandu daida aikoi Manipur sarkar na suti thabiu haiba potu huji thare isini demand tawdraga di masana khangna pirakpasi leiteba aduga loinana akoi state function ohenbiu haina mu akoi application agitation kayam tawi che kayam pisali huji kaino tawre Suti thabire state function oire. State function oire po matam sidaida akoina karigi state function da yaurudrino haiba poche sidaida moina tongan ba mi eng amaga loina na ngasai mamang da haigiba politicalize oirakna bagi miam sidaida karigumba khara moithem tongna bagi poche lakpadagi aikoi state function si ayamba matam da ayupung mapan da loire ngasidi President lakpasi da pung tara mathoi dei bahaweba asi pung tara mathoi dei hawi ko aduga hana mamang da di palam ba sarkar duna ne ayuki pung mapan da loireba pung mapan da loiramni na ngahang moi du da lei sukat pa yauru raga akhoi na tongan mayam ama tongnari se sidai da amu yaubneba adubu yamna akhoi na sum state function ohelu suti thabiu Nupilan gi maming ama lambi ama maming thombiu gaisi aikoi gi all Manipur Nupi marup ki tara suba conference porong park ki panchayat bhavan da taweba matam du da si minister Nupam chana oeba ma si chief base oira ga yahaleba adu dai aikoi na hayeng tung bhawda ima indol singduna tawrambagi itihas se si leihongnaba aduga aikoi gi nitaiba se thiki
kaino se si Nupi Lal ro thombiu kai si patam du de mana lauthom bani Nupi Lal lambi oirani haina aduna geje ta ka phonga ga kholaga laigi bu photo hangkat nam ta yengudam ni na handaki hujik pudi suspend tawraga thamiba Chief Minister Biren na oiringai matam se da mamangi Nupi Lal gi matam du dai da mana Nupi Lal lambi thole kai naga inong nong na amuk mayam da haibado si kanagumba khangdaba kangbu singnadi ayamana khangdaba ngakani akoina talakpa khalakpa kaidawba mayam singsidaida apunbagi unity amada kaithe nupi su yawba amasu yawba loina bakse yawra kandu daida adumaina tawraga oigibani haiba pochi khangde hujiki Nupi Lal sanglen sari je si matamdu daida governor oiramba akoigi Chintamani Paringrina Masi so kainodagi oirakpani mana oire isi so lisima samapan maripuga mapandagina maudra humdoi babu oirame adugi perot matam sidaida aikoina hujiki Nupi Lal Memorial Association gi leader sina chalak adudaida halaman mayam yawi madudaida aikoina aikoigi marupna haigiba pangan Nupi Lal da yauram de ka se yade akoi adum yauram me na akoi recognize tawi hana mamang da ujipudi lai hidre aigi now Sitara Begum na su ya kan akoi ga punna seminar kan du daida pangan Nupi su yawi adagi tribal su yawi loina bak yawi hujik sidaida aikoina sum British ki mayokta lan thengneramba mayam singsi lami mayam ama yauri neba lami mayam ama yauraga su madudaida mamang tharuriba birti kendra je thangan general haina adumai tawraga moi khaktang ma khangbai waneba aduna hujik su aikoina khanjari badi khongwi lami mayam ama yaudana ai tomda lanchanga kanda aina mai pakadau na teba ai khongwi lami mayam singdugi su regard topic adongne haiba potu neba aduna matam du daida lairamba dugi kainona governor na matam dugi lairamba sarkar du daida aikoi public ki property ngakta ni miyam dai khaiba ngakta ni kaithen nupi hoji khwarman kaithen da hujikti amatta laigidre manipur kaithen nupi maru baidana aikoina ama thot halaman mamangi jananeta irabot ki matam du daida yaurakpa adugumba halaman singduna aikoi nupi singsidaida lamjing lamtak tawra kandu daida moigi tonganba lupmama sembiraji kaithen gi oina haina tawra kanda manipur kaithen nupi marubna sem ngasi chu function mayam tawba kanda manipur kaithen nupi marub yaurimni aikoina tawba aikoina ngasi tawjariba khuraida tawriba function ji tribal yawi muslim yawi adagi IDP singi ayamama loina baksi yaura kandu daida moigi problem se solve tawnamba kamai taro solve tawgadagi ngasi hek December ki tarik 1 dagina kuntha mathoi sibaw manungda IDP singse mayum da hanjal halu moigi piriba chakthung se niyom chumna phanghalu haina tawdana ekoi adugi dabi bawda yauna changjali jineba aduna hujiki phajaraba sangle nama uba phangiba ngasi prime kaino president laaga lei katlariba sanglen se praja miyamgi maran mathumna aikoi punamangna khainara kandu daida jama tawra kandu daida matamdugi aikoi governor na losingaga sagiba potneba adu huji apunbagi unity duna asi saba ngama ineba amata oiba lisingdugi makada adu sigi posi lakpa kansi daida ayamama aikoi ngasisu aikoi gi isam na haire adegi ai marup na haire aikoi tongan ba jati gi tongan ba lup singdugi mi ayamama yauna pangthokibani moi singdu busu yauna aikoi ikai khumna bam thoi haibase yam chumine base sugumba tokhai na khalala iba bose kanana khalala panoba aduna ni aikoi sugum hadaki thoiba irang sidaida aikoi gi group aikoi gi ethnic aikoi gi itihas phajana mamutana
ꯈꯪꯉꯛꯀꯗꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯑꯦꯕ ꯈꯪꯉꯛꯀꯗꯧꯕꯒꯤ ꯇꯥꯟꯖꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯁꯤꯕꯨ ꯂꯥꯟꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕ ꯀꯔꯤꯝꯇ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯌꯦꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯦꯕ ꯑꯗꯨꯕꯨ ꯏꯇꯤꯍꯥꯁꯁꯤ ꯂꯥꯟꯅ ꯄꯨꯗꯅꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯨꯅꯤꯇꯤ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯗꯣ ꯌꯨꯅꯤꯇꯤꯁꯤꯗꯤ ꯑꯩꯅꯁꯨ ꯌꯨꯅꯤꯇꯤ ꯂꯩꯕ ꯍꯥꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯨꯞ ꯑꯃ ꯁꯦꯝꯒꯠꯀꯅꯤ ꯑꯃꯅꯁꯨ ꯌꯨꯅꯤꯇꯤ ꯂꯩꯕ ꯍꯥꯏꯅꯤ ꯑꯃꯒꯤ ꯂꯨꯞ ꯑꯃ ꯁꯦꯝꯒꯠꯀꯅꯤ ꯑꯗꯒꯤ ꯉꯁꯤꯃꯛ ꯀꯩꯅꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯛꯄ ꯀꯥꯟꯁꯤꯗꯩꯗ ꯂꯨꯞ ꯑꯃꯅ ꯕꯟ ꯀꯧꯁꯜꯂꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯋꯦꯜꯀꯝ ꯇꯧꯔꯦ ꯁꯤ ꯉꯔꯥꯡꯃꯛꯇꯗ ꯇꯧꯔꯤꯕ ꯐꯪꯁꯟꯗꯨ ꯑꯇꯣꯞꯄ ꯂꯨꯞ ꯑꯃꯅ ꯋꯦꯜꯀꯝ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯤꯜ ꯇꯧꯔꯀꯥꯟꯁꯤꯗꯩꯗꯅꯦꯕ ꯍꯛꯊꯦꯡꯅꯅ ꯄꯤꯖꯒꯗꯧꯕ ꯄꯣꯠꯇꯣ ꯄꯤꯕ ꯌꯥꯍꯟꯗꯦꯕ ꯚꯥꯔꯠꯀꯤ ꯂꯤꯗꯔ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯅꯪꯅ ꯊꯦꯡꯅꯔꯨꯔꯤꯕ ꯅꯪꯅ ꯌꯥꯎꯔꯨꯔꯤꯕ ꯅꯪ ꯕꯣꯏꯀꯣꯠ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯟ ꯀꯧꯔꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯔꯨꯞꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯏ ꯃꯔꯝꯗꯤ ꯅꯨꯄꯤ ꯂꯥꯟ ꯄꯥꯂꯣꯜꯂꯩꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯕ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯅꯨꯄꯤ ꯂꯥꯟ ꯄꯥꯂꯣꯟ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯕꯨꯗꯤ ꯈꯔ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄꯗꯨꯒꯤ ꯃꯄꯥꯟꯅ ꯃꯣꯏꯅ ꯅꯨꯄꯤ ꯂꯥꯟ ꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯣꯏꯅ ꯅꯨꯄꯤ ꯂꯥꯟ ꯄꯥꯂꯣꯟꯗꯨ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯊꯝꯖꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯀꯣ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯗ꯭ꯔꯒꯗꯤ ꯇꯨꯃꯤꯟ ꯂꯩꯔꯒꯁꯤ ꯍꯧꯖꯤꯛ ꯊꯥꯎ ꯄꯦꯇ꯭ꯔꯣꯜꯁꯦ ꯂꯣꯏꯅꯃꯛ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯉꯔꯥꯡꯒ ꯉꯁꯤꯒ ꯕꯟ ꯇꯧꯔꯕꯅꯤꯅ ꯊꯤꯡꯖꯤꯟꯈꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯌꯦꯡ ꯇꯥꯡ 12ꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯇꯧꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯂꯛꯏ ꯑꯩꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯒ ꯉꯁꯤꯒ ꯕꯟꯅꯤ ꯍꯥꯏꯕꯒꯤ oil depot mayamsingji thingni si khaludeba adung puthorok pakandadi nambon yorok pakanda thau liter amada lupa chamaga kunthra sam kainu noi si yamalida sam taradang lauda hai akhoi chamaga tarhamnga da leirubani aduna cham kunthra launi na thau liter manga hapakpada cham kunthra lahoi adagi huji amuk hanba kanda asai kurai da function taurure ada sidai da discussion ji yauna na bagi amuk asai da sum khara kan tawbada dia afam amada hang kurai da hamuba kanda cham yang khaini hai kaino ibe mano si dia mangre da harga akhoi ju yam tang na laurubani haiba sineba akhoi manipur gi tongan jaba launa base tongan ba wakhalama phauri si tongan ba wakhalama phauri si ai khoi miyam dagi namat tauraga ai hingdaba yade haiba wakhalama rom da satkreba adag ngasai haibe nupi da ot pai si ai khoi masen si otna reba khoi masen jo lupa maga su nupi masen je kano tong ne ai khoi di angang pitru oiring edagi miyam marak sidai da yaura kandu dai da sum lakpan loina bakse loin bak hangnai ai ngondagi kona yaurakpa kona lingkhalakpa luptuna magi baking du pharam nina hujikti to longre mado longre ba moine hena miyam da focus saugre ba ado phajana makok tagi hongna miyam marakta tilakan du dai da khangai ba kholai ba mayam sing du di akoi hujik chu adum ngangnai kaungnai loina ba tongnei ba ngasi sidai da aikoi manipur kaithen nupi maruki pamchangna secretary oiramaga hek punamak singse yaurakpa adagi hujikna president oiriba aduga aikoi mangna yaujariba all manipur nupi maru aduga bharat ki oina lairiba national federation of indian men's ki chu mase president oirami adumapu nupi maru oina count tawre mase manipur kaithen nupi maru ki president oina count torkan akba kan saida
si khurai dia khoi gi kaino si dei da function si yaw ba lak ba kan ma yaw ba ngamgodra ne ngamoidra ne ngamoidra ne ha bduna khoina e ima yaw bi da ba ya de yaw bi ima gi kaino taw doi ne ha dana taw dana khoi baton thin ba sa phaijuk manung da le hauraga tama pi ta gai maya marak da ten ba ngamaroidra ne ha ba wa khan du dei da phauraga le ho boduna masu jingdu da ha ra ma se lak pa kan da hujiki like lengi anglen du hek yaurak pakanda ai kumsi sahi sina ai gi nupi lan yaw bagi kaino se loi de gar taw ba male haina hairak pa sidai da khoi thamoi sidai da yamna nungai ta bam feel tawe ba aduna adugumba ima singdugi adugumba halaman singdugi masa mamau singdu dai da kaidau mai da sumana handaba miyeng na yengdaba mamau du su masane na khanba adu oi taragadi kaidong oi da su akhoi se amata kaina roeba huji crime against women gi thoraiba crime mayam sing se ai khoi imung dagi ai family dagi hauba natragadi yaroeba nupi gi phida se ai khoi gi family dagi haugadam neba aduna ngasai warep lobham body da warep lobham body sidai da nupi gi thakse aduki matik nemieba nupi na nupi da bot hada de yes nupi na nupi da bot hada de aduna adugumbagi thaksi lakpa kanda ai khoina aina yaujeriba National Federation of Young Men Manipur da lairiba all Manipur nupi marup na sogli sigama samapan marifu adai dagi hongna ai khoi local self government da adagi kaino da assembly da parliament da nupi gi sit sahada kontra go humdoi thamgodam ni haiba se ai koi isang sina demand tawra ga lai lisang sina demand tawra ga lai parliament manung du dai da MP oiba Bengal dagi karakpa akoi gi Gita Mukherjee na Communist Party gi MP leirami le party gi kangbu singsina parliament manung sidai da nupi gi sada kontra humdoi rijab thamgodam ni haiba si adum standing committee ama semaga hujiki Gita Mukherjee na chairperson oiraga leirameba adubu ai khoi bharot ta pan khiba UP gi government ama leirami akoi gi le party singchu yawba government ama leirami adugi matam du daida sarkar pairakpa matam du daida Gita Mukherjee si daida nang cabinet minister ama pige aduna akoi sarkar si daida yawbiyu haiba kan si daida mana kari haigebu aikoina pukhaliba dabi nupi da chada kontra humdoi parliament abadi assembly da aikoina thangkaliba se si phajana discussion tawbiu aduga pass tawbiu haidana adu hek tawdringai di aidi karigumba pham amatta paizaroi haidana paigi deba paidana adum sigre adumaku aikoina sigi dabi sidi adum Manipur da atai atopa nupi gi lup amatana sigdabi se tawrakte ai khoi khangtani tawri je adu mamai thangdadi bharot ki nupi mayam gi lup mayam ma Manipur gi su adum kano tawrakan sidaida ai khoi sangjalaga lakhibani 73rd amendment bill gi tap matang du deidani ai khoi panchayat ta sakti panchayat ta nupi gi kota gai laiba jila parishad ta nupi gi kota lai se 73rd amendment bindu gi tang du deida pass tawrakanda parliament ta kaida loina bok lorakanda adugi potu ihalhana haurakibani jila parishad hamba hek haurakpa matam du deida hujiki municipality da nagar panchayat ta 33% reservation se lakhibane ba adubu laksaraga su aina bu lekpe na tawrambani adubu nupi gi tarabani na akoi taima akoi ise adagi akoi indot adu lephalage na lephalaga kara kandu deida kari nupi do aduna warep lobang ngam jadeba baking du deida moina tawraga chapi tharaga adum tawraga lakhiyeba adugu mayam singse aikoi thamoi sidai aduki matik nungai taba phaweba adumaku handaki mamangda international women's day na sahi chama surok bakanda sokli singani ga tarada matam du deida parliament kainoda bharot ki president se kari maming du bokak to adagi kaino se
speaker se Maira Kumari na oiringai matam du daida parliament sidaida akoi gi international women's day na sahi chama churak padugi palon ju tawi parliament manung sidaida aduga adugi parliament March ki tarik enodani nipan dani tawrise aduna international women's day gi palon du tawbaga loina na ana puthoe bilji puthoe adu lok sabha dadi karimta kana tawdre rajya sabha dadi sogli singani ga tara adu dai rajya sabha dadi pass tawe adu bu tha taruk sesal ani maktu da pass tawdragadi sanaba yade dana sanaba yada mina adum jor tawkhre tokhre adu chom thengna badi khoi lepalaite manipur dagi nupi chamaga taraga mari puraga satla kandu dai dai koi numi tara mangani gi dharna phamba yaururini manipur nupi singji loina bo koina litawraga manipur dagi nupi chamaga tara mari chalini adugi matung tarakpada humbudra chatpa chama chapa humpu chapa handaki akoi gi corona gi matam du dai da ek phagalakpa du dai da kitang phagalakpa sai da khaithe nubi mayam ama asa worker mayam ama angalwadi worker mayam ama adagi khoigi nupi maruki member mayam si chala chala kandu daida bharot ki parliament mamang du daida parliament mamang du daida makhal mathen gi dharna agitation taw mayam se dum yauraga lakrabane adum ku laibak phaba mana handaki mamangi sarkar si daida mamangi sarkar chogli singani ga kunga humdoi gi September thada phamgiba parliament session du daida 33% reservation si yes pass out ko September tha si daida da ani maktani kana gu ba matan mare amta yet khide loina bak se phajana pass out adu e on thore akan du daida kari di tawre soli singani ga kunga humdoida parliament pass tawraba I'll on to about Adugumba bill there. Sanabadi, Sogli Singaniga, Kunga Mapandagi Sanaba Honi Haidana. Yes. Barutki, Ladiva, Lengaxina, yes. Adumina Hayaba. Sigi Posidida Moinat Moitem Taura Misidi. Sogli Singaniga, Kunga Marigi, Parliament. Parliament ki, can you say? Election je sidaida nupi mayam sing sidaida noi nupi singi khudong chaba du pire adu tawre da tawre na moina piri ba scheme mayam sing du ama ani dai hena simpha pu bo amta ngam moine hana ingraji da leiram bodu huji hindi da noi othokre amta khangdre law thui ba masa du bag da ne maming matha khangda ba yarong bani maming matha khangda ba yarong bani adu nadi adu gu maina mi nupi mayam sing sidaida moithem tawraga otlaga nairaga ngaki harau halaga yumthong khuding mak sidaida ujala gas phangalani lemna phangalle karai de lem phangali ge akoi haine ge halaman jingna sangam ama thawdo adagi lakhai ma hanjin pari ma thawdo kaino ma lakhai ma sangam ama hanjin gi thawdog du neba mayam jingji palau do laptop pa da harau hanba nupi jingji da aduga amaga su amatta khanana ba manada na ba sinba moithem tawbagi thabak tu na neba sinadi kaidong oi da su khoi nupi singse gyan ta ba yang wali adugi su mathakta ai khoi system ama sense tawge hai taragadi ai khoi na nupi singse awang ba thakta thanga ke hai ba taragadi ai gi imung dagi ai gi lekai dagi hogudam ne very true ai makti ai gi inem poki sorata deva karamada nupi si magai mari sidai da nupa ta phamali dana ado ai gi imung da thopa thodok tadi parengama nupi gi khakadam ne na nupi gi khai ni ai bu pokpa ima gi oigera ai inem poki oigera adagi ai bu phadai logi oigera adu mai tawdana imung da thopa thodok sing adu mai tawi adu loina na ai gi isa nupi lohong ba kanda mafam amadi nupi gi khakadam ne dana hoji halaman singna haina badu ai makti adugi nupi singdu daida yamna kaino oina khanbagi wanate
ꯑꯩꯈꯣꯏꯒꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯀꯩꯅꯣꯗꯨꯗꯩꯗ ꯌꯥꯝꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯃꯐꯝ ꯑꯃ ꯈꯥꯛꯄꯁꯤꯗꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯌꯥꯎꯏꯀꯣ ꯇꯦꯛꯇ ꯀꯥꯏꯗꯕ ꯀꯩꯗꯧꯗꯕ ꯃꯤꯗꯨꯅ ꯐꯝꯁꯤꯗꯩꯗ ꯐꯝꯍꯜꯂꯒ ꯃꯥꯒꯤꯁꯨ ꯀꯩꯅꯣ ꯑꯃ ꯍꯥꯏꯗꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯍꯩꯖꯤꯕꯣꯠꯇ ꯂꯨꯍꯣꯡꯕꯗ ꯅꯨꯄꯤꯒꯤ ꯇꯣꯉꯥꯟꯕ ꯐꯝꯐꯝ ꯑꯃ ꯈꯥꯛꯏ ꯑꯗꯨꯒ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯗꯣꯛꯆꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯧꯗ꯭ꯔꯒꯗꯤ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯑꯃꯗꯨꯗ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯕꯨ ꯌꯥꯕꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯆꯨꯝꯃꯤꯅꯦ ꯃꯥꯅ ꯇꯥꯟꯖꯔꯤꯕ ꯗꯥꯕꯤꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗꯒꯤ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯕꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯁ ꯅꯪ ꯈꯔꯗꯤ ꯍꯦꯃꯜꯂꯦꯗ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯗꯨꯃꯈꯛꯇꯅꯤ ꯑꯗꯨ ꯂꯨꯍꯣꯡꯕ ꯀꯥꯟꯁꯤꯗꯩꯗ ꯁꯈꯤꯒꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯗꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯗꯦꯕ ꯑꯗꯨꯏꯗꯤ ꯅꯪꯅ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯗ ꯑꯣꯏꯔꯒꯁꯨ ꯑꯩ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯔꯔꯣꯏ ꯍꯩꯖꯤꯕꯣꯠꯁꯨ ꯌꯥꯎꯔꯔꯣꯏ ꯀꯔꯤꯝ ꯌꯥꯎꯔꯔꯣꯏꯅ ꯃꯥꯁꯦ ꯍꯩꯖꯤꯕꯣꯠ ꯅꯨꯃꯤꯠꯇꯨꯗꯩꯗ ꯃꯐꯝ ꯑꯃ ꯀꯟꯁꯤ ꯍꯥꯏꯔꯨꯕꯗꯨꯗꯩꯗ ꯑꯔꯥꯡꯐꯝꯅ ꯑꯗꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯕꯥꯃꯣꯟꯅ ꯀꯔꯤꯅ ꯌꯥꯔꯛꯇꯕꯗꯨꯗꯩꯗꯒꯤ ꯃꯥ ꯂꯣꯠꯂꯦꯕ ꯃꯥꯁꯦ ꯑꯗꯨꯗꯩꯗꯒꯤ ꯀꯟꯅ ꯉꯥꯡꯅꯔꯀꯥꯟꯗꯨꯗꯩꯗ ꯃꯐꯝ ꯖꯒꯥ ꯑꯃꯗꯨꯗꯩꯗ ꯐꯛ ꯑꯁꯥꯡꯕ ꯑꯃ ꯊꯥꯕꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀꯣꯟꯁꯤꯜꯂꯒ ꯁꯤꯒꯤ ꯃꯆꯤꯁꯤꯗꯩꯗ ꯕꯥꯃꯣꯟ ꯑꯃ ꯐꯝꯍꯜꯂꯦꯕ ꯑꯗꯨꯒ ꯁꯣꯝꯗꯪ ꯅꯥꯀꯟꯗꯪꯕꯗꯨꯗꯩꯗ ꯅꯨꯄꯤ ꯈꯔ ꯐꯝꯍꯜꯂꯦꯕ ꯑꯗꯨꯏꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯨ ꯄꯨꯔꯥ ꯐꯨꯜꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅ ꯐꯨꯜꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯗꯩꯗ ꯃꯥ ꯊꯃꯣꯏꯗꯗꯤ ꯑꯁꯤꯐꯥꯎꯕ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯈꯔ ꯌꯥꯔꯒꯦꯗ ꯍꯥꯏꯕꯒꯤ ꯊꯤꯡꯀꯤꯡ ꯑꯃꯗꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯅꯨꯄꯤꯒꯤ ꯊꯥꯛꯁꯦ ꯑꯗꯨꯝ ꯅꯦꯝꯃꯤ ꯌꯥꯝꯅ ꯏꯃꯥ ꯅꯨꯄꯤꯒꯤ ꯊꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯍꯧꯖꯤꯛꯁꯤꯗꯩꯗ ꯅꯨꯄꯤ ꯃꯁꯦꯟꯃꯛꯇꯗ ꯅꯨꯄꯤ ꯃꯁꯦꯟꯃꯛꯇꯗꯅꯤ ꯇꯧꯅꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯊꯥꯛꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯈꯖꯤꯛꯇꯪ ꯍꯟꯊꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯉꯥꯡꯕꯗ ꯑꯃ ꯇꯥꯗꯕ ꯑꯃꯅ ꯉꯥꯡꯕꯗ ꯑꯃ ꯇꯥꯗꯕ ꯁꯤꯗꯩꯗ ꯁꯨꯝ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯆꯞꯄꯤ ꯊꯥꯔꯤꯕ ꯃꯤꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯁꯨꯝ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯈꯟꯅꯕꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯦꯟꯁꯦ ꯑꯃꯒ ꯀooperation ꯄꯤꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯧꯗꯨꯁꯨ ꯏꯆꯥꯅꯦꯅ ꯈꯜꯂꯕ ꯃꯃꯧꯅꯁꯨ ꯃꯃꯥꯅꯦꯅ ꯈꯜꯂꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯒ ꯑꯩꯒꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯃꯄꯥꯟꯗ ꯆꯠꯄ ꯀꯥꯟꯗ ꯃꯄꯥꯟꯗ ꯒꯧꯍꯥꯇꯤꯗ ꯈꯪꯗꯦ ꯀꯜꯀꯇꯥꯗ ꯈꯪꯗꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩ ꯏꯅꯦꯝꯄꯣꯛꯁꯦ ꯄꯨꯔꯒ ꯆꯠꯂꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯗꯩꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯅꯥ ꯃꯤꯅ ꯉꯥꯡꯅꯕꯗꯨꯗꯩꯗ ꯃꯥ ꯊꯥꯖꯗꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯅꯤꯡꯉꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯃꯛꯄꯨ ꯎꯔꯨꯔꯒꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯃꯌꯥꯝ ꯇꯤꯟꯅꯕ ꯆꯠꯂꯤꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯈꯜꯂꯒꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯑꯣꯠꯅꯤꯡꯉꯔꯣꯏ ꯑꯩꯅꯁꯨ ꯏꯃꯥꯗꯨꯗꯩꯗ ꯑꯣꯠꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯤꯕ ꯁꯨꯃꯥꯏꯅ ꯏꯆꯥꯗ ꯑꯣꯏꯒꯦꯔꯥ ꯏꯃꯧꯗ ꯑꯣꯏꯒꯦꯔꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯣꯏꯒꯦꯔꯥ ꯊꯛꯈꯥ ꯕꯦꯕꯥꯔꯁꯦ ꯈꯒ ꯈꯪꯅꯕꯗꯨ ꯑꯣꯏꯔꯒꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯁꯨ ꯀꯥꯏꯅꯔꯣꯏ ꯑꯗꯨꯒ ꯁꯃꯥꯖꯁꯤꯗꯩꯗꯁꯨ ꯀꯔꯤꯝꯇ ꯀꯥꯏꯅꯔꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯔꯒꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯣꯜ ꯊꯝꯕꯤꯔꯤ ꯃꯈꯥ ꯆꯠꯊꯖꯕ ꯑꯩꯅ ꯏꯃꯥ ꯅꯨꯔ ꯖꯍꯥꯟꯗ ꯂꯥꯛꯆꯒꯦ ꯏꯃꯥ ꯅꯨꯔ ꯖꯍꯥꯟ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯊꯥꯛ ꯃꯥꯟꯅꯔꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯣꯏ ꯇꯧꯕꯗ ꯃꯥꯟꯅꯕꯒꯤ ꯐꯤꯕꯝ ꯑꯃꯅꯤ ꯌꯨꯝ ꯍꯜꯂꯛꯑꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯁꯤꯗ ꯏꯚꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯁꯤ IASꯇ ꯅꯨꯄꯤ ꯌꯥꯝ ꯂꯩꯔꯦ IPSꯇ ꯅꯨꯄꯤ ꯑꯗꯨꯝ ꯂꯩꯔꯦ ꯗꯣꯛꯇꯔꯗ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯦ ꯏꯟꯖꯤꯅꯤꯌꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯣꯟꯇꯔꯄ꯭ꯔꯦꯅꯤꯌꯔꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯕꯠ इलेक्टोरल पॉलिटिक्स की मतंग से हेक चंग मतमदा नुपी पॉलिटिशियंस यादुकी मतिक नेमी भाई पॉलिटिक्स तब नुपी सी पॉलिटिक्स है सिदा मीना डर्टी पॉलिटिक्स है वही मक हाइना बनिना पॉलिटिक्स याब नुपी सी चुमना सु उब ngam मरम ओइरकांदा नुपी सिंगसी नेमना थोलकप्रा हाइबगी चिंगनाबम सु लई मासी मतंगदा अदुबु अखोइसे कॉन्स्टिट्यूशन दी हौजिकसे नुपी एखोइसे एम्पावर पुदी याम तौबीरे
aduma oitargasu decision making dadi akhoi maning de ta lehobanina masi akhoi step forward tauge habetargadi legislature da ain sembada yauribasida decision making da yaunaba nupi se ngasagi politician nupi masing yamakpasi su ima matamgi matungina awon basi porakpasi yamna mathau tabra na khale aduma pu nupi si masigi se thokpa ni se ima ima ge point of view da ima si kari haina haibi ningi nupi gi thak se wangkhat an ge ai tadi decision making da yaw tar ga ima hen ma pung pha ga da na khale ima ge point of view da kari kamain tham bini thamjage atam se am tel ma do ma le ko loi ga da ba ai wa ngan ni point de khayam na lai adu bo tension na ba hot na ke hai be se ai Nupi Lal ta yama focus tau ninga bani atu bo sida gender rom da muk lak khare mane bo se ko lak ta su ya da bani hoi ado ngasai gi gender na theng na khiba women na theng na khiba lan ni na gender da compare to ra pari kai te mari lai ne ai na hajening se ko ai khoi legislature am oi bada karam ba quality no miyam na pam na ri se hai ba mai khoi nupi ai khoi na khang ma thau tai ko aduga nupi ai khoi isa se ai gi family de ke mayam na di hai nei pangan di nupi ya pan thok pe ya di nupi thengi pangan na chau khatte ba se adu de gi ne ne ai di education gre yam wang ba ngam da ba se ta se na ma ke hai ra ga di manipur si ning thauron matam da leiba ngak am mi nupi na lin thoi ngam bi adu ase na leiba ngak la mi adu history am chak lai kharani adom cha cha roi aduga ngasi na nupi si kari ki thaja ba han thak pano aduga matam do dalai ba nga iwe nupi do som ne gi ning thawoi ra nga pra ning thawi nupi oi be nga pra ning thawi ma sa nupi oi be nga pra hai ba problem sa sang ngasi ai khoi gi manipur gi assembly da lai ri ba legislature nupi se kanano ngasai ning thawron gi mari do yenga ku matam do aduga mari lai na bra ngasai khogi ise mana haibati yawbi khare ko haibati mahaki nupa du vote le bangoni taw kan nupi tara phri puthok pe wa samlapna se ai yamna tela matam se da ai khatang panjaram ge ma se khoi panan to su thoi ko mai te de su sem thoi subna gi platform da nupi do thohan bai du gi hena khushi oi be duna amani ko akhoi lam amada maming panjara roi magi no pasi bhole ko ento degi no pi tarak na pradhan ka ba jani no pi do ai matam to da kaino ne ai ko 2000 kaino gi 10 adwai da ne sidai da ai na ma khoi da khoi gi organization gi mobilization gi branch ha na bi chatpa matam da ai khoi branch ha na meeting taw kan da magi no pa do adu oina pham da pham me okay ai khoi gi thaubu rei khara khang ga la pham han ba sidai da ai na matam to di ya khite ba ngang ba khot ba ma hai ti hai ba hai ta sanu ma gi khobi gi soira ai be gi soira na khoi sarkar de gi paisa kai ba matam da kana gi soina paisa kai very true adu na maram maraga ngasi ma gi hai ta bo ngang do khoi ta gi yes ai khoi ji subne gi organization gi mi ama khak ne leibak si gi mapu oi ba sarkar si gi loisang amada sarkar si gi department amda mahak na kari gumba thab am ge sanction taw na ba kai thok pa matam da kana ge soina kai ba ge adu ai tar ga ti ai khoi ngasi gi ni se ma ba pham han bi ha ya ba ta seng na mak nu pi tu phang khia ba ai mangwan da so pham khara hai ram me ko na khoi se mi hut oi ri bra na ta ge insan ba gi mi hut la yes hai na pose sidai da wa pham si som sa sa roi si kana na thok han ge hai ba ai khoi da rajniti taw ba ba mi phuruk ama tonga na lei bu kum taw ri phuruk ama hai di thikadar oi gera rajniti wala oi gera thaina ningthau gi macha da ningthau macha nu pa yaw da ga di ningthau khuma mutlani kaina waram ba do yes same to same adu hauji ngasi gi democracy sida adu gi mami ta dra bara sida aikoina lak matam da aikoi gender base kadai phau ba aikoina
cái nó tao bảo hay đi khai đana cái iPhone improve quay na import tàu bằng ngâm đôi đi nó hai bậc pot này mà ngay sau khi qua riêng lâu qua hai gì ai coi cái law xem mình gì legislation sinh nè xem mặc bani mà sẽ thấy giàu bây giờ này qua riêng lâu qua hai gì imong manung ki masama sudi nupi ki wa kan natta dini pas kan ngam ponte ko masa tha jabe matang si ko nupa ra pham ja saung na ngang jabe wa ni ko manung de ma nupi da manung de nang si hai de ya te kai hai han ni le adu su ima imung na pu ye tu ni ma adu aya ba imung na ne adu mai tawi adu imung da santi oi gan ni yes adu ga di santi oi adu na manipur da nupi na decision loba nupi na legislation yamagati manipur santi oini hai bi tha jab jai tham je yes loina na insan ba nupi na taba yes na si ko ai gi mupa rajniti taw ai rajniti taw se tha jabi ranu haining ai na masagi quality ai leibak seba tawningi ga na som thok chakpa adum ba mioi haidi ahalaman ma pa ma pu na kai rak tharam ba ga hayaba mioi begi miam gi damak ta san ka seba tawning ba haibase sigisi magi ma pa ma pu ya rong gane ba ma pa pu na kai rak tharam ba haira gati ngasi gi phat ke jaba chief minister aduna masa bo le ba pu khoi ke do pi doi no ba ma bu ma pa ma pu na phat ba kai rak tharam ma na tro aduna maram oiraga ai khoi na ai ningi si ai khoi no pi sing na mana ba hari se ai khoi no pi sing ki character am su darkar tai ko ai khoi si nupi gi import si kadai dei lakani haida nupa gi matau tamaga ai khoi nupi si wangkhat ka doira nupi ji nupi oina wang na bo hot na kadra san har kan da ai na si moi gi ai uniform da dress da da ai na pam da bagi sonai bagi hai bi natte ko ai na import tong na nupi ne bai ai na import tong na bai tamakta ai gender violence na akoi nupi ne na han thabu gi da sing na ba amoina ai khongkau se ta dura ba ai sam kak thatlaga chatpa dura ba ai na gender based the violence phang da mi oi doi se ai na nupi am oi be taragati nupi oi na ai import to ge nupi gi magun wanghan ge hai taragati ai nupi gi dress yo khatpa ma thau tai ya nupi wangge khalagati nupi gi dress wa khan ga da me nupi gi lamsat nupi wa khan ge khal da tar ga nupi gi character so wa khan ga da me aduna mahaksi aphabi ma wa mo oina ba aphabi mani ma mo oina na ba hai ba pot se sidai da nupi isa wang na bagi aso wa masa am oy aduna ipa ipu wa haida thaksi khasi ko thakka be bhar ai khoi da tambi ba matam da mathak thong mana makha thang ba nusi ne yeng ga da ne makha thong man thang man mathak thong bu ki ga da ikai khu ne ki ga da ne ani sigi kanglo je choi ra ga di nupi ne nupi wat ka ne ani sigi kanglo se mama matik sa ba haye ai khoi gi muslim da ko muslim da ai khoi muslim ja pan thop cha da ga su ga gi dharma gi oi ba lairik sing na khada di dum tambi ba ni na khang ya ba ko mama si masagi ahan bas kun ni hayab very true koi muslim da ko aduna haibadi adu aini hek hayaba dharma na da si haibire askun tu da oja oi ga ba skul loi ba mama to mahak to wa tiksa bi oja oi da ga di kam dau na masa ma tiksa ga da ge adu ita di mahai tam ra priority pi ga da se kana no mama ne ai isa ningon ne ai gi isa ningon lai hai bi mayam lai ka de ai gi mauso lai hai bi la oi aduna ai khoina isa sem matam da nupi nupa khai ra ga isa sem da yes magi haina ba sintham apa ba ju da kin encourage to bi aduga nupi lan gi mata nga sai loi sai lau da ba ai hauji matam lai rek tare ai gi inau Julia ki wanga matam phangmoi jori ai tension lake ada ai wa phama ma haijening ngasi si ai khoi India ki president la ambase si chongi ise mana so haibiri ko ada ai khoi na kai gumba pot lama merit na ma yenga ga di merit lam su khoi yeng batai ko sida som ise mana hai khare kana ba me ama ma ai na haijening aso koiba 2023 jagi lal ni haijana la ye
community amaga ko si aduni haiba myam haiba so community base satli ko ngasi phawba se sidai da bharat ki matik chaba chukli paiba lengak pa amatana la aga minung sigi miyeng yeng bira traba santai na bo na traba adagi chin kuki oigera ama oigera amu oigera makhoi su mioi bane moi su thawai pale ko makhoi siragan aina kamdong na pen gani aduka tampa ke mi siragan aina kamdong na kapkani ani maksi mioi ba amake moi su matu masalai ai khoi su matu masalai makhoi si kaning dir si kari gino bahar ko baro sarkar na si ai khoi na khangjate ba haujik insan bu su oisunu chin kuki su oisunu kana su oisunu makhoi gi su mi si ba am to so ani to so yes ko magi imu manu su wari ne ba sigi si hanna bagi lang se hana kai bagi mahutta ai khoi da ngasi mit upon chai san boy na tho e ai mot te mahak lak pa se manipur gi yamna tang ba manipur nupi singi import oi khiba phajaba wakhalon nuksiba thona phaba mariba nuksiba magi imung manugi magi leiba ki magi masa masugi kannabe damakta ima singa du ki thamoi sengna amak pa yaudna chatlamba khongchat adu bo ai khoi ngasi matik cha da ai khoi na ningsing jabane ba asigum da ba sengla ba ningsing ba numit sida mahakna nuksiba saraga lakpa se ai ki thamoi da ti pente hai sengna ima kaya kap khare masa kaya kaina ba ki jiri da angang apik pa ima sing gari du si ki bano gari accident du si bana te ne adugo ba matam da voice masam tang manipur gi irang si iroi na thopi rak para hai ba ngasi nupi la manipur koi ba la pa na hangning be wa hang lei tabu asau ba ma la pa ni ikoi gi kari ba khara demand to hobi khotong cha ba ji lei ko amakoi na gi kaino da aya ba da ikoi si chacheri ni na adu da aina haining wa se ko matam du gi ning thau nupi lan matam du gi ning thau pa le loilam sa sal wa ning thau pa le ba adu matam du gi ning thau du ngasi gi mla sing oi bi ga no hai ba pawar lo thok khra ba adu gum ba phibam da ngasi leiba taraga di iram da manipur se ai di sakhatte hai ning de ba ai khoi gi loitong phamdong ba singna hai hat pa na traga ama da gi chau thaba man go ne mioi be gi understanding de adu gi mati wange ba khoi manipur se hai budi lamdam atai da kuli na kaim kham da ba lai la swai na khang ba adu ba gi manipur na te ba khoi manipur se hai ji sang mana na khang ba mana ba manipur ne ba sidai da ai khoi da lang thak bi ga no ai khoi da mit upon chaichen bi ga no chaichen bi ga no makhoi gi sarkar gi oi ba singna ma go izat tau khi be ya ai na su izat tau mi oi ba amoina la i ba khong sa chi gi izat tau bu di wa ye tau ning ba oi ti maram di si di ai khoi ni ima sing du gi magul am khak tung gi mi ron da ima sing du gi thauna tam bi ba ima sing du gi ikai khona ba ima sing du gi minung si ut pa gi observation amane ba ai khoi darkar ta di ngasi mapi ta na kap na idp sing na le li ba pun si se asi solve to ne ba ai khoi da mathau ta ri si nupi lal da mala aga manipur nung si ba sa ba do to wi ga no ha ba po sai api loin to sira kan de moin to sira igyan ta tre ko hoi adom da lak chani sengna ai sida ngasai gi haining bawa loi sal hau da ba sal loi chan jabani loina na ai khoi wari lawda nupi yaw si hai ba ta daga di nupi hai ba sida ai khoi mama matik sa ba darkar lei thaksi khasi lei ba mathau tai adu gi matam da matik sa bi nupi tholakani ai khoi na gender ni hai duna nupa da nupi na suri ba thabak se nang su ba yai hai ba du khakna gender oi ba ya roi gender violence ta du khakna su khoi adu ni khan ba ya roi ai gi ngasi chatli bi li chat sa nupi amoi be gi phajam li chat to adu focus to ba okay nupi oi be gi phajam magun to adu gi lam chat tu samaj da uthok pa ngam ba adu gi lam chat to khoi phajana chatna na ba hotna ba adu gi matam da nupi sing gi import la kani ai khoi hojik chawkhat labani na adum ba wakhal lol adu ga loina na nupi sing gi import la na ba legislation nupi yam na ba hotna ba da
खुथांगी राजनीति नत्तबा को मसागी हौरकपा राजनीति मसागी अपामना चोंथोरपा समना हारकान इखोय इनाउ जुलिया खोयसिना हेलेबो उने आइदि मयुमदा दुम चटलगा थाथरोनी कइनोदा बॉक्स दा नत्तबिदा ओके थागचरी याम नुंगाइजे अदु मैना खाले को थैंक यू वेरी मच होय ओके ओके इनाउ जुलिया आई लोइसलपदा जुलिया दा लागसके जुलिया अखोगी इमाना हाइबा अखोगी लेजिस्लेचर मसिंग यामबा आई वाहंगी पाखुमसी इमाना मरिक चुमना थंबिग्रे को मसिदा ममा मतिक चाबा हाइसी हाइबदी नेपोलियन सो हाइरमेबा गिव मी अ गुड मदर देन आई विल कंकर अ वर्ल्ड ना अफबा मामा पियो पृथ्वी जोई तौगे हाइदना अदुबु खोइने येंगबा यारिसे करम्बा ममा से अफबा ममा नो हाइकांदा मचागे असोइबा उतना वाइना मेलगा थंबा ममादुना अफबने हाइदोरिब्रा नत्रगना मचागे असोइबदु बुथोरा कांदा सेमदोक पिरगा अफबा लंबीदा लमजिंग बिबिदुना अफबा ममाने हाइदोरिब्रा हाइबसिगी क्वेश्चन जे अनि सिदनिको ngasi nupina thak niamaga dum lairi nupina nupi gi batakta crime tawi haise machagi ashoibasi mamana ayamba losalle kutna waina mele aduga nakalamoromda nupi gi character haisi nupi e khoisi isinga chamane haini sigi glass sida hape sigi sep sida hape sigi sep akaibam da hape akaibedu sep phanyamna IS oisanu IPS oisanu lairik phana haisanu ai ipuroi bane hek mathong khuglak tabad matamda nupi haibai khoise norok tele ramba nupi do aphaba nupam na lobada sarga kagi sarga da le ramba nupi do phattaba nupam gi makhot ta tarba matamda norok ta kungi adu iba taragadi aphaba mama se karambu oidoino machagi asoiba mention ba mama do aphaba ni isagi asoiba isi utna waina men gadabani haiba wai se ai ni sang sin na taraga lai adu aikhoina pambadi machage ashoibase utna waina menbagi mahutta ichage ashoibase no is no yadragadi yade habase masi yumdagi semdogorgadi ngasi thoiba violence mayam si thoglo oi aduda natana nupiga nupagi thak mana basu aduna yam tangai phadana mama semdokpase yam mathau prithvi ma akhogi even akhogi state se normal da peace da अखोगी लेजिस्लेचर दो ओइरो अमा दोइरो शांति ओइना पोरके हाइ तारगदी ख्वाइ मरु ओइसे ममा सेमदोकपने करी थम्बिनि ꯑꯩꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯅꯤꯃꯛꯇꯣ ꯂꯣꯏꯅ ꯌꯥꯏꯌꯦ ꯍꯥꯏꯕꯗꯤꯀꯣ ꯑꯉꯥꯡꯁꯤ ꯄꯣꯛꯊꯣꯔꯛꯄꯗ ꯅꯤꯡꯊꯥꯗ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝꯅ ꯃꯃꯥꯅ ꯖꯤꯠꯇꯅ ꯁꯦꯝꯃꯁꯨ ꯊꯣꯛꯇ꯭ꯔꯕ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ kari haisra shemandrashu michang changmallashu mangba haiba leibne adune na mama magda noini shu taina ningde maramdi ekhoish mama oikhrabani na hanna aina mama oidringai matamdadi ekhoi nupi singse imagi phaba imagi awab si khangba ngamde adubo ekhoina mama oikhraba matamda imitte icha uba matamdadi mama amagi magi role she mama habshi akhoina role model oina yengbashi yamna tangai phade hena aidi khale maramdi lamhenba macha shigo mimang thoga warakpada lowba leye mimang thoga warakpa matamdan amuka asnangna ima nangna ibu ikaiba pirabani na henna phatlaktaba macha leye heba aduni na mama gi thodang shi macha gi khutta shu leye haininge maramdi mama shidi mapa na macha phatraga napa phattabagini haide mama phattabagini haibiba mama sida dum tainaba adu ashigumje shengna hairaga mama khatang natra mama mapa ani dugi thodang ni hena haininge maramdi macha warakpa bu mapa na warakpa gi khutna tongan mama warakpa gi khutna tongan hena leiti heba hujiki society dadi shengna hairaga akhoi nupi singse macha dadi warakpa yam haiba macha gi arotpa khumjanba haiba yam leibne aduga mi gi macha gi aranba khra uradi yonthoke hena yonthoke heba leibani aduni na akhoi nupi singsu shengna hairaga ai shu mangai re mi shu mangai re go awat pe gi awat bangak tang ne maramdi nupi habse kyamuk mana magi awang ba thakta leiba taraga shu mawa mapuroi basina
gyan tadradi mawada shauning baduna machado warak pasung ngamak tawale ba frustration haibadi mawadu na phana tawkhradi macha phatabudushu shemba haibadi like shemina gani ai nupa na ai wonda support tawe haibagi wakhal chawba amashu leye adubo sengna hairaga mama phatabshi mapa phatabagi ni hena ai di haininge maramdi mama na phage haiba matamda mapa gi thodang leye nupa du na magi nupi du support tawa matam du da for example egi inem pok si phatre ba adu egi no inem pok phataba ga egi nupa phatab se nupa phatab ne hena akhoi nupi di waye ba yes inem pok phatte hairaga egi nupa na ai bu mi chang bi redi ai adu khang ba ngame ba adu maina inem pok tu sumanem pok tu no olak to ine ba example go adu ga mau lak padu shu asia ina nungai da bugum na nungai roi hena khanda ba nupi am leye ba hena mu go ochan ba shi gumba miyam shi da nupa si na gyan ta bi redi macha shi magi aran ba khumjan bi ba tangkak ama leibne habdi mi mang da yol laga ai icha shi kari thokadra haibagi khumjan bi ba ama adudagi khumjan bi ba manchu phate amuka asidi singang si yadre hen mapanda puthoga warak bi ba no haiba ama khanghan ba ani si adjustment toraga mama ama gi thodang se dumaina legani haina khalle adu ai gi wakhal le go atopa mama sing anambana shushmaina legani khalle haina ai si hairaga dum lo shinjara okay thagachari yam nungai jeng asigi nupilan gi matang si dai khoi nupilan di jahi khuding gi pangthui hawgalaiba ngang si su nupilan kari kamaina thokibano habasu chapchana ju khangdaba adugi mathakta khoi gi ima nur jahan nga sai akoi gi muslim akoi gi aitai pangal ima singna yawram basi contribution si khangbi de lengak na recognize taude habasi su tawpham ju thoi adubu ngasi tongan ba mafam da pangthokpada juliana su dum hai sini maitai khaktana te akoi phurup loin ma yawram mi habasi maksu yam nungai aduga tangai phadana akoi nupi lan haraga nupi je hiram khuding mak ta yawi bot ta yawi yum whatever any issue da nupi ne yawda laite nupi lan ai na pangtho ga su nupi lan haraga di nupi na nupi mathak ta lan taw bisi phiba mama khak laglak pasi da ne ima haidi phajagraba kai no sida pusanjara kanda na cha na ngasi pusalaise nupi na nupi gi mathak ta lan taw se kaino mo oina lakpa sida masi su tangai phadana isa gi mot phongdoga hawgalai bana ha sing sida khara khajik tang mitna na kongoi raga semdok pa ya yagadra haibagi wakhalonda aigi soiba wahang kaya ma nachana imani gi mpham da su thamjabani gi inaw da su thamjabani yam nungai jai mathangi olakpa chahi da su tongan ba phurup ki ichile naw sing punna yangmin raga nupilan gi akhogi matam mamagi ima sing gi kathokhiba makoigi sacrifice tawkriba singsigi ngasi lisang sitna lehoriba se matam sangna leidana lehoriba ngang singsina su aduga lengak na su nupi lansi matau karamna thokhiba no kari no habisi chapchana akoigi subject ki curriculum daga hapiraga ngang singsida tangai phadana masi tamhan basi su yamna mathau tai haiba warol si su lengak hojik president rule leiraga su khoi popular government amadi laktabadi yaroi maduda masi su kupna tangai phadana khana ba haibisi yam mathau thai karino haiba matamda any issue da nupi ne yawdaba leite aduna nupi di nupa yawdraga su dum hingba ngami nupi yawdana hingba ngamde simadi panganda nupa na kallaga su haidi physically makhoina kallaga su emotionally di nupi na aduki matik kan ba hele aduna nupi otpagi thabak toksi aduga akhoina politics ta su nupi gi si akhoi changsin mineraga ngasai decision making da nupi gi chang hengat na base akhoi honami na si haiba warol je thamjabaga loina na ngasi gi onadi mieng tabi khai punamaki mafam dagi kaina na ya thangni jari till then take care safe and good night Haksan phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi selyamna changdana specialty kunhenbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangda mo kari gi chatlugani aikhogi manipur da su hogiti awang thaki
health care fanglabada matam manghanbiraganu sel hena tinganbiraganu aikogi specialist singdagi malemgi afaba thaki layeng patapiyumpham oiba service lobiyu Babina Hospital, where hope meets compassion. akupa marol gidamak babina hospital sajiwa jail road khabai soi imphal east lengsingbiraku Natraga, aikogi phone number 6909390666 ta call tobirabu. रियाद की प्राइवेट हॉस्पिटल की नर्स की आहंगबा फमसिंग कौरी अहानबा राउंड की इंटरव्यू नवंबर की तांग मरीदा पांगथोकजगनी यामद्रबदा चही अमा एक्सपीरियंस लेबा ओइगदबनी एक्सपीरियंस लेतबा मियोइसिंगी ओइनदे रिसेंटली वर्क तौबा हुजिक थबक तौबा मियोइसिंगना अप्लाई तौबा यागनी एकोमोडेशन अमसुंग ट्रांसपोर्टेशन खुदिमक फ्री ओइजगनी माइगी थाकना बेसी नर्सिंग लोइबा नत्रगना पोस्ट बेसिक बेसी नर्सिंग JNM नत्रगना डिप्लोमा इन नर्सिंग लोइबा ओइगदबनी थागी ओइबा सैलरी लिसिंग मौद्रादगिना लाख अमगा लिसिंग कुन फावा ओइगनी अकुपा मरोल गिदमक 9366230077 नत्रगना 7005273217 दा कांटेक्ट तौबिरउ नत्रगना अखोगी ऑफिस स्पार्कल एजुकेशनल सर्विस नॉर्थ ईस्ट विंडो TV बिल्डिंग हता न्यू चेकोन रोड लेंसिनबिरउ क्लास 12 अमसुंग ग्रेजुएट लोइरबा महिरोसिंगिदमक्ता जर्मनीदा हॉस्पिटल प्रोग्राम तंबा याबगी खुदोंचाबा पिजरी हाइरिबा प्रोग्राम सिंग अदुदी अहानबदा अकाउंटेंसी हाइरिबा स्ट्रीम असिदा तमनबगिदमक्ता कॉमर्स बैकग्राउंड लेबगा लोइनना 60% फंगबा ओइगदबनी अनिसुबदा होटल मैनेजमेंट हाइरिबा स्ट्रीम असिदा तमनबगिदमक्ता एनी स्ट्रीम दा 50% फंगबा ओइगदबनी अहुमसुबदा इलेक्ट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ बैकग्राउंड लेबगा लोइनना 60% फंगबा ओइगदबनी मरीसुबदा मैकेट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ बैकग्राउंड लेबगा लोइनना 60% फंगबा ओइगदबनी मंगासुबदा कंस्ट्रक्शन इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ बैकग्राउंड लेबगा लोइनना 60% फंगबा ओइगदबनी तरुकसुबदा ऑटोमेटिक मैकेट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ बैकग्राउंड लेबगा लोइनना 60% फंगबा ओइगदबनी तरेचुबदा इलेक्ट्रिकल इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ बैकग्राउंड लेबगा लोइनना 60% फंगबा ओइगदबनी निपानसुबदा मेडिकल टेक्नीशियन रेडियोलॉजी असिस्टेंट MTRA तमनबगिदमक्ता एनी स्ट्रीम दा 50% फंगबा ओइगदबनी मापन सुबदा मेडिकल असिस्टेंट अमसुंग तरा सुबदा नर्सिंग हारिबसिंग असि तमनबगिदमक्ता 12 नत्रगा ग्रेजुएट लोइरबसिंगना अप्लाई तौबा यागनी लोइनना हाइरिबा प्रोग्राम सिंग असि तंबा महिरोइसिंगना थागी ओइबा स्टाइपेंड लिसिंग 105 दगिना 1 लाख फौबा चही अहुम फंगनी लोइनना 100% जॉब गारंटी इन जर्मनी दा ओइगनी लोइनना 100% एजुकेशन लोन सु सपोर्ट तौजगनी अकुपा मरोल गिदमक 7005063196 ता कांटेक्ट तौबिरउ नर्स सिंगिदमक अचौबा अपॉर्चुनिटी अमा पुदुना लाक्चरी मदुदी हौजिक मलेशियाना इंडियन नर्स सिंगी ओइबा खुदोंग चाबा पीनबगिदमक मिडियम चंगलकली वेस नर्सिंग लोइरबा चही अहुमदगी तादना एक्सपीरियंस लेरबा मियोइसिंगना खुदोंग चाबा असि लौबिहो खुदोंग चाबा अदुदी थागी ओइबा सैलरी 1 लाख ओवरटाइम इंसेंटिव फ्री एकोमोडेशन टिकेटिंग अमसुंग लोंग टर्म वीजा असिना चिंबा खुदोंग चाबा सिंग असि फंगबिगनी अकुपा मरो गिदमक मखादा पिजरिबा 7005273217 नत्रगा 7005063196 ता कांटेक्ट तौबिरो नत्रगा आइखोगी ऑफिस नॉर्थ ईस्ट विंडो TV बिल्डिंग हता न्यू चेकुन रोड ता लेंसिनबिरो